mayam puno pu Shanjit Sharma na taram noksari movie story Manipur na ngasi mupudun laksari ba film si maming God of Egypt. Film si 2016 da release tawkiwa action adventure category gi Hollywood movie mani. Movie si director Alex Proyas, writer na Sazama amadi Burk Sharpless ani na oi. Aduga producer na Basil Iwanyk amadi director oiriwa Alex Proyas makoi ani na oi. Maroi ba saktam langliba singdi film sigi hero God of Air haibadi nungsit ki lai haina khangnariba maming na Horus ba Egypt ki lai sigi saktam da Nikolaj Coster-Waldau, back ki saktam da Brenton Thwaites. God of Wisdom haibadi losing ki lai haina su khangnariba thought haina mingauba Egypt ki lai sigi saktam da Chadwick Boseman, mayam na Black Panther haina khangnariba hero sini. Asengbagi di mahak si sangsar sida laikhidraba actor amani. Goddess of Love haibadi nungsibagi lairembi haina sukhangnaba mamingna hathor haina kauribi Egypt ki lairembi sigi saktamda Élodie Yung, Zaya gi saktamda Courtney Eaton. God of the Sun haibadi numit ki lai haina sukhangnariba Ra haina mingauba Egypt ki lai sigi saktamda Geoffrey Butler. Aduga film sigi main villain God of Desert haibadi marubumi gi lai haina sukhangnaba mamingna Set haina kauba Egypt ki lai sigi saktamda phawruba actor amasu oiriba Gerard Butler. Pare mayam ay huzik film si wari liba huzarege ay na haibada soy kibalan kiba madi si thawba yaw matam na mayam dangak piu haibo wafam thamjari. Movie si ahu busin makta da uba phangliba si sauda banupa amgi khonjel na ikhoida wari li duna tahali. Mayam da haijaram ge mafam sta wari li riba misak si film si yauriba bag hana mingau banupa amanani. Mahangna huzi ikhoida li duna wari tahali basi Egypt ki ariba matam da lairamba lai singi wari ni. Mahangna hairi asengba wari sing dudi miyoi khara khakta na khangmani. Aina khangja huba wari sing du mayam gi mafam da li thokserage. Sangsar sida itihas na iba hodringai Egypt hariba mafam sida thawai panba khuding makki pokpham lamdam oikhi. Matam sidadi miyoi ba single lai singa si punna leminarami. Adubu matung tarakpadadi swarga haina khangnariba nungairaba mafam sidana ikhoibu sembirakpani hariba lai singi leifam oikhi. Hauji ulakadariba wari asi miyoi baga lai singa punna leminaringai matamgi wari ni. Makoina sembiriba ikhoi miyoi badasu makoina namthakya oidaba kya tawki. Makoibu ningjariba miyoi ba singa lai singa gi haksangi phibam asi yengbada khenaba oi. Haibadi lai singshina miyoi ba singdagi wang chawba heli. Aduga ikhoi miyoi bagi haksang manungdana e cheli. Tawudabu lai singi haksangi manungdana sana oina cheli. Aduga lai sing asidi makoina oningma matamda samara ngamara oiba ya matam thirba jiba madu onthokpa sungami. Egypt hariba lamdam asibu lai machinau anida yenthoknaki. Mayambagi mingna Osiris aduga manang nupagi mingna Set haina kawi. Osiris hariba ningthosina miyoi bana khunda leitariba Nil turengi mapanda ningtho oina nungaina panki. Osiris hariba lai asibu God of Afterlife haina su khangnei. Aduga magi manau nupa oiriba Set hariba sina God of Desert haina khangnei. Magi leifamdi marubumi gi mi leitaba lamdam asigi ningtho oina panmani. Mafamsta leibadagi naitom oina leibagi shakti sing amadi minungsi sendaba yamatam thibagi shakti sing phangba ngamki. Asuna matam asi hokre Osiris ki naitom poksaba masanupa Horus hariba lai usda ningtho khubam sinabagi numit adu lagle. Asuna haibaga loinana Egypt ki yamna chawkhalaba nungai ai pharba mafam sing si ulagle. Aduga magna makatarai lai sing kaktana leiba mabu nungai ai phaba hekta ohelakba haibu singamde. Isam chamba miyoi bama tawudabu yama su singba misak amagi darkar leiri. Aduba aina haijariba singba misak hairibasi matang sidadi ai isamak oire. Asumna haibaga loinana wari liriba nupa si ulagle. Mafamsida uliba nupa si maming asi bag haina kawi. Tanja sidadi mahak naha moina pakhang oiringi matamgi wari ni. Mahakna makatarai lai singda cheliba sakti aduga chap manaba sakti amagi damakta aisu lanthengnaribani. Madudi atai karisu nate nungsiba haiba sakti asigi damaktani. Asumna haibaga loinana mafamsida ulaglibasi bazar amani. Mahakna phiron yonpham dukan amadagi phi huranduna puraga chenkre. Dukan mapusna lawbadagi miyoi kyana mabu phananaba tanarle. Adu mahak phaba ngamdani chenkre. Masi matung mana yausilaglibasi maga nungsinajbi Jaya kaubi nupi sigi manaktani. Mana huji huran khiba phi adu Jaya da pinanabagi damaktani. Ngasi asi Horus hariba lai sna ningthogi singasanda phambagi thoram pangthokkadaribani. Masigi thoram asi yawda Jayana pirol phajaba senanabagi damakta mana huralaglibani. Jaya se yam lairaba imungtu pokpani. Mana purkhiba phizol si Jaya da piduna selale. Phazaraba phizol si setpada begna mifam hongba ngamdani yenglami. Aduga yamsu phajai hana thagajarami. Huji begna hairi hayeng nangna aigi yumda laglaba matamda aina nangbu nungai na thamgani. Ningthogi nupi maharani amadagi tadana nungai ai phaba punchi mahinga mada sana lupa lanthum amata walhandana thamgani. Asumna makhoi ani sin nokmina duna mafamste yam nungsina na pulle. Mathangi sindana Horus hariba lai simu ulagle. Mana ningthau khubamda phamgadaba numit asida madi phamungda nakhoktuna tumli. Sewari singna singsilaktuna mabu hawdokli. Matangsta ikhona khangba wafam ama leire. Horus hariba lai asi yamna tanba nungai thokna punchi lenba pamba lai amani haibsi. Hojing mahak tande mande tawduna hawgalagle.
ꯃꯥꯅ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯅꯣꯡꯁꯥ ꯑꯃꯁꯨ ꯃꯊꯛꯁꯤꯗ ꯌꯥꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯅꯣꯡꯁꯥꯁꯤꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯆꯥꯕꯅꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯁꯥꯁꯤꯕꯨ ꯃꯥꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯨꯝꯃꯩ ꯇꯧꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯂꯥꯡꯈꯤꯕꯒꯤ ꯈꯨꯗꯝꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯍꯧꯖꯤꯛ ꯍꯣꯔꯁ ꯑꯁꯤ ꯂꯨꯖꯔꯤ ꯁꯦꯕꯥꯔꯤ ꯑꯣꯏꯕꯤ ꯃꯤꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯇꯥꯟꯖꯥꯁꯤꯗ ꯍꯥꯊꯣꯔ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯄꯨ ꯒꯣꯗꯦꯁ ꯑꯣꯐ ꯂꯚ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯈꯪꯅꯩ ꯃꯥꯒ ꯍꯣꯔꯁꯀꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯔꯁꯀꯤ ꯁꯦꯕꯥ ꯇꯧꯔꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅꯁꯨ ꯄꯨꯜꯂꯤ ꯃꯇꯨꯡꯗ ꯍꯣꯔꯁꯅ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯆꯤꯟꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯊꯣꯔ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯒꯤ ꯈꯨꯗꯥꯡꯗ ꯕ꯭ꯔꯦꯁꯂꯦꯠ ꯑꯃ ꯎꯕ ꯐꯪꯏ ꯃꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯁꯤꯕꯒꯤꯅꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯂꯩꯕ ꯌꯥꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯍꯦꯛ ꯂꯧꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯟꯗꯔꯋꯥꯔꯜꯒꯤ ꯁꯪꯁꯥꯔꯗ ꯗꯦꯚꯤꯜꯁꯤꯡꯅ ꯃꯥꯕꯨ ꯐꯥꯔꯒ ꯆꯤꯡꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯅꯣꯔꯣꯛꯀꯤ ꯁꯪꯁꯥꯔꯗ ꯃꯥꯕꯨ ꯆꯤꯡꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯍꯥꯊꯣꯔ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯆꯨꯞꯅ ꯅꯣꯔꯣꯛꯇ ꯂꯩꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯥꯕꯨ ꯍꯣꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯅ ꯀꯟꯕꯤꯗꯨꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯅ ꯊꯧꯔꯝ ꯑꯁꯤ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯀꯨꯝꯃꯩ ꯍꯧꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯣꯔꯁꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯕꯦꯒꯀ ꯖꯌꯥꯒꯁꯨ ꯀꯨꯝꯃꯩ ꯑꯁꯤ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯐꯝꯁꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯁꯨ ꯃꯐꯝꯁꯤꯗ ꯊꯨꯡꯂꯔꯦ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯏꯁꯤꯡꯒꯤ ꯃꯃꯤꯡꯗꯤ ꯒꯣꯗꯦꯁ ꯑꯣꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯅꯁꯨ ꯈꯪꯅꯕꯤ ꯃꯃꯤꯡꯅ ꯅꯦꯞꯊꯤꯁ ꯀꯧꯕꯤ ꯑꯁꯤꯁꯨ ꯂꯩ ꯒꯣꯗ ꯑꯣꯐ ꯋꯤꯁꯗꯝ ꯍꯥꯏꯕꯗꯤ ꯂꯧꯁꯤꯡꯒꯤ ꯂꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯊꯣꯠ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯍꯣꯔꯁꯀꯤ ꯃꯃꯥ ꯑꯥꯏꯁꯤꯁ ꯑꯃꯗꯤ ꯍꯣꯔꯁꯀꯤ ꯃꯄꯥ ꯑꯣꯁꯥꯏꯔꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯅꯤꯁꯤꯁꯨ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯍꯣꯔꯁꯀꯤ ꯃꯄꯥ ꯑꯣꯁꯥꯏꯔꯤꯁꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯉꯥꯡꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯔꯥꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯈꯟꯕꯤꯕꯅꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯔꯥ ꯍꯥꯏꯔꯤꯕꯁꯤ ꯒꯣꯗ ꯑꯣꯐ ꯗꯤ ꯁꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯏ ꯑꯁꯤꯅꯤ ꯃꯁꯤ ꯑꯣꯁꯥꯏꯔꯤꯁꯀꯤꯗꯤ ꯃꯄꯥꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯁꯥꯏꯔꯤꯁꯅ ꯃꯥꯒꯤ ꯃꯄꯥ ꯔꯥꯕꯨ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥ ꯍꯣꯔꯁꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯂꯦ ꯑꯣꯁꯥꯏꯔꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅꯗꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯖꯥꯠ ꯋꯥꯡꯕ ꯅꯦꯝꯕ ꯈꯥꯏꯗꯅ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯄꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯣꯛꯇ ꯂꯨꯍꯨꯞ ꯍꯨꯞꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯅꯥꯀꯜꯂꯣꯝꯗꯒꯤ ꯂꯥꯎꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯣꯁꯥꯏꯔꯤꯁꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯦꯠ ꯍꯥꯏꯔꯤꯕ ꯒꯣꯗ ꯑꯣꯐ ꯗꯦꯖꯔꯠ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯂꯥꯏ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯃꯔꯨꯚꯨꯃꯤꯒꯤ ꯂꯝꯗꯝ ꯑꯗꯨꯗꯒꯤ ꯃꯁꯤꯐꯥꯎ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯏ ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯚꯛꯇ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯅꯣꯡꯃ ꯆꯪꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯅ ꯃꯐꯝꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ 4ꯅꯤ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯅꯣꯛꯅꯔꯝꯃꯤ ꯑꯣꯁꯥꯏꯔꯤꯁꯅꯁꯨ ꯃꯅꯥꯎꯅꯨꯄꯥ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯗꯨꯒ ꯍꯣꯔꯁꯅꯁꯨ ꯑꯪꯀꯜ ꯁꯦꯠꯁꯤ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛ ꯁꯦꯠꯅ ꯍꯣꯔꯁꯇ ꯃꯥꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯕꯦꯡꯒꯨꯜ ꯑꯃ ꯄꯤꯔꯦ ꯑꯗꯨꯒ ꯃꯁꯤꯕꯨ ꯈꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯍꯣꯔꯁꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯕꯦꯡꯒꯨꯜ ꯑꯁꯤꯕꯨ ꯍꯧꯅ ꯈꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯕꯦꯡꯒꯨꯜ ꯑꯁꯤ ꯍꯦꯛ ꯈꯣꯡꯕ ꯂꯣꯏꯈꯤꯕꯒ ꯅꯥꯀꯜꯗꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯦ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯎꯕꯗ ꯄꯥꯈꯠꯅꯕ ꯐꯥꯎꯔꯦ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯅꯔꯦ ꯑꯣꯁꯥꯏꯔꯤꯁꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯍꯧꯖꯤꯛ ꯁꯦꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯨ ꯑꯣꯁꯥꯏꯔꯤꯁꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯔꯦ ꯑꯣꯁꯥꯏꯔꯤꯁꯅ ꯍꯥꯏꯔꯤ ꯃꯁꯤꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅꯤ ꯁꯦꯠꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯂꯥꯟ ꯇꯧꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯛꯇꯨꯅ ꯑꯣꯁꯥꯏꯔꯤꯁꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯁꯦꯠꯅ ꯑꯩꯕꯨꯅ ꯃꯔꯨꯚꯨꯃꯤꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯂꯝꯗꯝ ꯑꯗꯨꯗ ꯊꯝꯕꯤꯕ ꯑꯗꯨꯒ ꯅꯪꯕꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯑꯩꯅ ꯃꯨꯜꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯍꯣꯔꯁꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯦ ꯑꯗꯨꯕꯨ ꯑꯣꯁꯥꯏꯔꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯂꯥꯟ ꯇꯧꯅꯔꯣꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯦꯠꯅ ꯄꯤꯔꯛꯂꯤꯕ ꯇꯥ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯌꯨꯡꯁꯤꯜꯂꯝꯂꯒ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯣꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯄꯟꯊꯗꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥ ꯁꯦꯠꯅ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯕꯗ ꯊꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯉꯛꯄꯗ ꯂꯣꯏꯅꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯧꯅꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯅꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯍꯣꯔꯁꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯣꯟꯊꯠꯆꯩ ꯑꯃꯗꯤ ꯃꯃꯥ ꯑꯥꯏꯁꯤꯁꯁꯨ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯔꯦ ꯍꯧꯖꯤꯛ ꯁꯦꯠꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯂꯩꯔꯤꯕ ꯂꯥꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ प्रजाꯁꯤꯡꯅꯁꯨ ꯑꯩꯕꯨ ꯈꯨꯔꯨꯝꯗꯨꯅ ꯂꯥꯠꯀꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯩꯔꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯈꯨꯔꯨꯝꯈ꯭ꯔꯦ ꯑꯗꯨꯒ प्रजाꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯃꯉꯣꯟꯗ ꯈꯨꯔꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯦꯒꯅꯗꯤ ꯈꯨꯔꯨꯝꯕ ꯇꯧꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯖꯌꯥꯅ ꯃꯥꯕꯨ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯊꯔꯤ ꯁꯦꯠꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯅꯧꯕ ꯔꯨꯜ ꯑꯃ ꯁꯦꯝꯂꯕꯅꯤ ꯃꯗꯨꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯟ ꯄꯤꯒꯗꯕꯅꯤ ꯃꯇꯤꯛ ꯆꯥꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄ ꯐꯪꯖꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯔꯨꯜꯁꯤꯡ ꯑꯁꯤꯗꯒꯤ ꯁꯦꯝꯗꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯍꯣꯔꯁꯀ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅꯁꯨ ꯁꯦꯠꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯤ ꯅꯦꯞꯊꯤꯁ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯁꯦꯠ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤꯅꯤ ꯃꯥꯅꯁꯨ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯍꯣꯔꯁꯀꯤ ꯃꯄꯥ ꯑꯣꯁꯥꯏꯔꯤꯁꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯁꯤꯡ ꯂꯥꯛꯂꯕꯅꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯁꯥꯏꯔꯤꯁ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ
ꯂꯥꯏꯁꯤꯡ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯁꯤꯕ ꯅꯥꯏ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯁꯦꯠꯀ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯝꯐꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯗꯤ ꯃꯥꯒ ꯇꯥꯟꯖꯥꯁꯤꯗ ꯐꯨꯅꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯕ ꯇꯥꯗꯅ ꯍꯣꯔꯁ ꯑꯁꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯡꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯁꯤ ꯄꯥꯏꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯅꯪꯕꯨ ꯏꯈꯨꯔꯥꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯠꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯀꯔꯦꯝꯀ ꯊꯥꯏꯅꯗꯨꯅ ꯑꯣꯏꯅ ꯅꯣꯛꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯠꯅ ꯃꯥꯕꯨ ꯐꯨꯕ ꯉꯝꯂꯦ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄꯁꯤꯕꯨ ꯂꯕ ꯑꯣꯐ ꯒꯣꯗ ꯑꯣꯏꯔꯤꯕꯤ ꯍꯥꯔꯊꯣꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯠꯅ ꯃꯥꯕꯨ ꯊꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯁꯤꯗ ꯆꯪꯁꯤꯜꯂꯨꯅꯨ ꯃꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯦꯛꯅꯁꯨ ꯂꯥꯞꯇꯛꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯒ ꯍꯣꯔꯁꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯁꯦꯠꯅ ꯍꯥꯏꯔꯤ ꯅꯪ ꯉꯁꯤ ꯌꯥꯝꯅ ꯑꯦꯝ ꯆꯨꯝꯃꯤ ꯍꯥꯏ ꯅꯪꯅ ꯂꯪꯕ ꯇꯥꯗꯤ ꯑꯃꯨꯛꯇ ꯁꯣꯏꯗꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇ꯭ꯔꯥꯏ ꯇꯧ ꯃꯁꯤꯗꯒꯤ ꯍꯣꯔꯁꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯥ ꯑꯁꯤ ꯂꯪꯂꯛꯏ ꯑꯗꯨꯕꯨ ꯁꯦꯠꯅ ꯃꯥꯒꯤ ꯁꯤꯜ ꯑꯁꯤꯗꯒꯤ ꯃꯉꯥꯜ ꯑꯃ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯠ ꯊꯛꯀꯠꯇꯨꯅ ꯃꯉꯣꯟꯗ ꯄꯥꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯣꯔꯁꯅ ꯁꯦꯠꯀꯤ ꯁꯤꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯑꯗꯨꯕꯨ ꯁꯦꯠꯅꯗꯤ ꯂꯥꯛꯆꯕ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯃꯥꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯃꯁꯥ ꯄꯥꯟꯕ ꯁꯛꯂꯣꯟ ꯑꯁꯤꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯠꯅꯁꯨ ꯃꯥꯒꯤ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯣꯏꯕ ꯁꯛꯇꯤ ꯂꯩꯔꯕ ꯁꯛꯂꯣꯟ ꯑꯁꯤꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯣꯔꯁꯀꯤꯗꯤ ꯃꯁꯥ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯁꯦꯠꯀꯤꯗꯤ ꯃꯁꯥ ꯄꯥꯟꯗꯦ ꯍꯣꯔꯁꯅ ꯁꯦꯠꯄꯨ ꯃꯊꯛꯇ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯀꯥꯁ ꯃꯊꯛ ꯑꯁꯤꯗ ꯐꯨꯅꯕꯒꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯆꯥꯎꯔꯕ ꯄꯤꯂꯔꯁꯤꯡ ꯑꯁꯤꯗ ꯐꯨꯖꯤꯟꯕꯗꯒꯤ ꯕꯤꯜꯗꯤꯡ ꯀꯌꯥ ꯅꯤꯡꯈꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ प्रजाꯁꯤꯡ ꯑꯁꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ ꯃꯇꯧ ꯑꯁꯨꯝꯅ प्रजाꯁꯤꯡ ꯑꯁꯤꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯕꯁꯤꯗ ꯕꯦꯠꯀ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯖꯌꯥꯒꯁꯨ ꯃꯐꯝꯁꯤꯗ ꯂꯃꯥꯡꯅꯈ꯭ꯔꯦ ꯐꯅ ꯀꯟꯅ ꯕꯦꯒꯅ ꯖꯌꯥꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯔꯁꯅ ꯁꯦꯠꯄꯨ ꯂꯥꯛꯆꯕ ꯍꯦꯜꯂꯦ ꯑꯁꯨꯝꯅ ꯍꯣꯔꯁꯅ ꯁꯦꯠꯄꯨ ꯐꯖꯅ ꯐꯨꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯁꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯤꯜ ꯑꯁꯤꯗꯒꯤ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯀꯥꯞꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯍꯣꯔꯁꯀꯤ ꯃꯤꯠ ꯑꯁꯤ ꯊꯛꯀꯠꯇꯨꯅ ꯌꯦꯡꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯁꯦꯠꯅ ꯍꯣꯔꯁꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤꯔꯝꯃꯤ ꯁꯦꯠꯅ ꯊꯥꯗꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅꯁꯨ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁꯀꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯅꯦꯞꯊꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯃꯥꯒꯤ ꯃꯁꯥ ꯑꯅꯤꯁꯤ ꯈꯟꯗꯣꯛꯇꯨꯅ ꯍꯣꯔꯁꯀꯤ ꯃꯃꯥꯒ ꯃꯄꯥꯒ ꯁꯤ ꯈꯟꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯁꯦꯠꯅ ꯍꯣꯔꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯣꯔꯁꯀꯤ ꯃꯤꯠ ꯑꯅꯤꯁꯤꯕꯨ ꯈꯣꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀꯞꯅꯔꯦ ꯍꯧꯖꯤꯛ ꯁꯦꯠꯅ ꯍꯣꯔꯁꯀꯤ ꯃꯤꯠ ꯑꯅꯤꯁꯤꯕꯨ ꯈꯣꯠꯇꯣꯛꯂꯦ ꯃꯔꯨꯑꯣꯏꯅ ꯍꯣꯔꯁꯀꯤ ꯁꯛꯇꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯁꯤ ꯃꯥꯒꯤ ꯃꯤꯠ ꯑꯅꯤ ꯑꯁꯤꯗꯒꯤꯅꯤ ꯃꯤꯠ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯁꯥꯗ ꯄꯥꯋꯔ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯠ ꯌꯥꯎꯗ꯭ꯔꯕ ꯍꯣꯔꯁꯁꯤ ꯂꯥꯎꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯔꯁꯄꯨ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯥꯊꯣꯔꯅ ꯃꯥꯕꯨ ꯍꯥꯠꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯊꯣꯔꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯣꯔꯁꯀꯤ ꯊꯋꯥꯏꯗꯪꯗꯤ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯦꯠꯅ ꯍꯣꯔꯁꯄꯨ ꯍꯥꯠꯄꯤꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯇꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯇꯋꯥꯔ ꯕꯤꯜꯗꯤꯡ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕꯁꯤꯁꯨ ꯎꯠꯂꯩ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯕꯦꯛꯀꯤ ꯈꯣꯟꯖꯦꯜꯅ ꯋꯥꯔꯤ ꯂꯤꯔꯤꯕꯗꯨ ꯃꯈꯥ ꯆꯠꯊꯔꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯁꯦꯠ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯅ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯈꯣꯏꯗꯤ ꯁꯦꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯑꯃꯃꯝꯗ ꯑꯣꯏꯅ ꯍꯥꯠꯀꯠꯂꯛꯏ ꯑꯗꯨꯒ ꯏꯖꯤꯞꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯕꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯕ ꯊꯕꯛ ꯀꯌꯥ ꯁꯨꯍꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯋꯥꯡꯂꯕ ꯇꯋꯥꯔ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯕꯨꯁꯨ ꯉꯧꯕꯒ ꯂꯣꯏꯅꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯆꯠꯆꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯇꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯁꯦꯠꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯆꯠꯆꯅꯕꯒꯤꯗꯃꯛꯇ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯒꯤ ꯃꯐꯝꯗ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯤꯔꯒ ꯃꯊꯪ ꯃꯄꯣꯛꯇ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗꯤ ꯃꯥꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯉꯧꯗꯨꯅ ꯊꯝꯂꯕꯅꯤꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯆꯠꯆꯅꯕꯒꯤꯗꯃꯛꯇ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯇꯥꯟꯁꯤꯟꯕ ꯉꯝꯅꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯅꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯕꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯍꯥꯛ ꯃꯁꯥꯅ ꯍꯥꯏꯖꯔꯤ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯈꯨꯔꯨꯝꯒꯗꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯍꯧꯖꯤꯛ ꯖꯌꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯕꯦꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯖꯌꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔ ꯑꯣꯏꯔꯤꯕ ꯎꯔꯁꯨ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯕꯦꯛꯅ ꯖꯌꯥꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯖꯌꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯍꯧꯖꯤꯛ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯤ ꯎꯔꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯋꯥꯅ ꯅꯨꯡ ꯍꯣꯟꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯅꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯌꯥꯎꯍꯟꯈꯤꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯦꯛꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯕꯦꯛꯀ ꯖꯌꯥꯒꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅꯁꯨ ꯄꯨꯜꯂꯤ ꯕꯦꯛꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯖꯌꯥꯅ ꯅꯣꯛꯇꯨꯅ ꯅꯪꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗꯤ ꯍꯨꯔꯥꯟꯕ ꯈꯛꯇꯅꯤ ꯃꯗꯨ ꯅꯠꯇꯅ ꯅꯪꯒꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯍꯪꯂꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯀꯝꯗꯧꯕ ꯑꯗꯨꯅ ꯑꯩꯕꯨ ꯈꯛꯇ ꯃꯐꯝꯁꯤꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯉꯝꯒꯗꯕ ꯑꯣꯏꯔꯒꯅ ꯁꯦꯠ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯗꯒꯤ ꯑꯄꯨꯟꯕ ꯏꯖꯤꯞ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯊꯣꯛꯈꯣ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯇꯝꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯁꯤ ꯍꯣꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯈꯛꯇꯅ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯕꯦꯛ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯁꯨ ꯍꯣꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯊꯥꯖꯕ ꯊꯝꯂꯤꯕꯔꯥ ꯕꯦꯛꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯥꯏ ꯑꯃꯠꯇ ꯊꯥꯖꯗꯕꯅꯤ나 ꯖꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯄꯣꯛꯇꯦ ꯍꯧꯖꯤꯛ ꯖꯌꯥꯅ ꯕꯦꯛꯄꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ
ꯑꯔꯤꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯕꯥꯏꯅꯣꯀꯨꯂꯔꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯦ ꯃꯁꯤꯗ ꯎꯔꯤꯕꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯦꯒꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯨꯠ ꯇꯧꯔꯨꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯐꯪꯏ ꯖꯌꯥꯅ ꯍꯥꯏꯔꯤ ꯉꯁꯤ ꯑꯁꯤ ꯃꯥꯅ ꯂꯨꯠ ꯇꯧꯔꯨꯕ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯃꯥꯒꯤ ꯂꯟꯒꯩꯗ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯃꯥꯒꯤ ꯂꯟꯒꯩ ꯑꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯪꯅ ꯃꯥꯒꯤ ꯂꯟꯒꯩ ꯃꯅꯨꯡꯗ ꯆꯪꯁꯤꯜꯍꯧꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯛꯇꯨꯅ ꯕꯦꯒꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯖꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯥꯕꯗ ꯍꯣꯔꯁꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯥꯒꯤ ꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯂꯟꯒꯩ ꯃꯅꯨꯡꯗ ꯊꯝꯃꯤ ꯍꯥꯏꯅ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯒꯤ ꯃꯤꯠ ꯑꯗꯨ ꯍꯨꯔꯥꯟꯕ ꯉꯝꯗꯨꯅ ꯍꯣꯔꯁ ꯃꯁꯥꯗ ꯑꯃꯨꯛ ꯁꯤꯟꯅꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯄꯋꯥꯔ ꯑꯗꯨ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯒꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯒꯤ ꯂꯟꯒꯩꯗꯒꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯉꯥꯎꯕ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯃꯁꯤꯗ ꯖꯌꯥꯅ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯉꯝꯒꯗꯕ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯗꯨ ꯅꯪꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯦꯞꯁꯤꯡꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯟꯒꯩ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯅꯕꯒꯤ ꯃꯦꯞ ꯑꯁꯤ ꯊꯤꯕ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯦꯞ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯕꯦꯒꯅꯁꯨ ꯃꯦꯞ ꯃꯈꯜ ꯑꯃ ꯐꯪꯈ꯭ꯔꯦ ꯃꯥꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯖꯌꯥꯗ ꯍꯪꯂꯛꯏ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯦꯞꯅꯣ ꯖꯌꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯔꯨꯚꯨꯃꯤꯗ ꯂꯩꯕ ꯁꯦꯠ ꯃꯁꯥꯃꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯦꯞꯅꯤ ꯕꯦꯒꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯆꯥꯎꯔꯕ ꯃꯩꯒꯤ ꯀꯣꯝ ꯑꯃ ꯂꯩꯕ ꯎꯏ ꯖꯌꯥꯅ ꯃꯗꯨꯒꯤ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯅꯤ ꯁꯦꯠ ꯃꯁꯥꯃꯛꯀꯤ ꯄꯋꯥꯔꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯁꯤ ꯃꯗꯨꯒꯤ ꯃꯩ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯦꯟꯇꯔ ꯌꯧꯅ ꯁꯝꯅꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯩ ꯑꯗꯨꯅ ꯃꯨꯠꯈꯤꯕ ꯇꯥꯔꯕꯗꯤ ꯁꯦꯠ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯌꯥꯅ ꯂꯟꯒꯩ ꯃꯅꯨꯡꯗ ꯆꯪꯅꯅꯕꯒꯤ ꯃꯦꯞ ꯑꯁꯤꯁꯨ ꯐꯪꯂꯦ ꯃꯦꯞꯁꯤꯗ ꯖꯌꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯆꯪꯂꯛꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯡ ꯀꯌꯥ ꯊꯥꯛꯂꯝꯒꯅꯤ ꯃꯗꯨꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯗꯦꯁ ꯑꯣꯐ ꯂꯚ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯍꯥꯊꯣꯔ ꯑꯁꯤ ꯎꯠꯂꯛꯏ ꯃꯥ ꯍꯧꯖꯤꯛꯇꯤ ꯁꯦꯠꯀꯤ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯈ꯭ꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯍꯥꯊꯣꯔ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯁꯦꯠꯀꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯦꯠꯄꯨ ꯍꯥꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯗꯤ ꯁꯦꯠꯀꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯥꯔꯀꯤꯇꯦꯛꯆꯔ ꯑꯣꯏꯕ ꯎꯔꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯅ ꯁꯦꯝꯒꯠꯂꯤꯕ ꯇꯋꯥꯔ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯥꯒꯠꯇꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅꯁꯨ ꯃꯁꯤꯒꯨꯝꯕ ꯕꯤꯜꯗꯤꯡ ꯑꯃꯠꯇ ꯁꯦꯝꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯁꯦꯠꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯋꯥꯡ ꯆꯥꯎꯔꯕ ꯇꯋꯥꯔ ꯑꯁꯤꯕꯨ ꯑꯩꯅ ꯁꯥꯍꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯔꯥꯅ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯄꯣꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯦꯟꯅ ꯃꯥꯒꯤꯗꯃꯛꯇꯗꯤ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯐꯥꯎꯍꯟꯕ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯥꯔꯀꯤꯇꯦꯛꯆꯔ ꯑꯣꯏꯔꯤꯕ ꯎꯔꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯦꯠꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯄꯨꯔꯛꯂꯤ ꯃꯁꯤꯕꯨ ꯂꯟꯒꯩꯗ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯕꯦꯒꯅꯁꯨ ꯂꯟꯒꯩ ꯑꯁꯤꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯔꯣꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯒꯅ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯕꯤꯜꯗꯤꯡ ꯑꯃꯗ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯁꯥꯃꯨꯅ ꯆꯤꯡꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯟꯒꯩꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯎꯔꯕ ꯗꯣꯂꯥꯏꯁꯤꯡ ꯑꯁꯤꯗꯒꯤ ꯁꯅꯥꯁꯤꯡ ꯑꯁꯤ ꯃꯅꯨꯡꯗ ꯍꯩꯖꯤꯜꯂꯤ ꯑꯁꯨꯝꯅ ꯍꯩꯖꯤꯜꯂꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯕꯦꯒꯁꯨ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯦꯒꯅ ꯂꯟꯒꯩꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯂꯥꯡ ꯊꯥꯛꯂꯕ ꯂꯝꯕꯤ ꯑꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯐꯝ ꯑꯃꯠꯇ ꯁꯣꯏꯕꯗ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥꯗ ꯇꯥꯈꯤꯕ ꯇꯥꯔꯒꯅ ꯆꯥꯎꯔꯕ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯀꯌꯥ ꯑꯃꯅ ꯆꯤꯛꯇꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯃꯦꯞ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯩꯅꯝ ꯑꯃ ꯆꯪꯈꯠꯈ꯭ꯔꯦ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯗ ꯑꯔꯪꯕ ꯕꯤꯗꯨ ꯂꯩꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯤꯔꯨꯝ ꯑꯃꯇꯪ ꯇꯥꯕꯗ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯊꯦꯛꯀꯠꯂꯒ ꯑꯅꯤꯃꯛ ꯅꯞꯁꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯇꯨꯝꯂꯕ ꯇꯥ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕ ꯑꯅꯤ ꯑꯁꯤ ꯐꯨꯖꯤꯟꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯪꯂꯛꯂꯤꯕ ꯖꯤꯕ ꯑꯗꯨ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯩꯅꯝ ꯑꯁꯤ ꯃꯥꯒꯤ ꯀꯣꯛꯀꯤ ꯃꯄꯥꯗ ꯑꯣꯏꯅ ꯊꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯔꯤꯕ ꯑꯔꯪꯕ ꯕꯤꯗꯨꯁꯤꯡꯁꯤꯗ ꯃꯥꯒꯤ ꯃꯤꯔꯨꯝ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯃꯥꯅ ꯂꯥꯟꯊꯣꯛꯆꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯨꯔꯇꯤ ꯀꯌꯥ ꯑꯃꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯕꯨ ꯕꯦꯒꯅꯗꯤ ꯃꯔꯛ ꯑꯁꯤꯗ ꯆꯠꯄ ꯌꯥꯒꯗꯕ ꯑꯣꯏ ꯅꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯨꯏ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯨꯔꯇꯤꯁꯤꯡꯁꯤꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯎꯔꯨ ꯂꯩꯔꯛꯂꯦ ꯃꯁꯤꯗꯒꯤ ꯕꯦꯒꯅꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯆꯣꯡꯗꯨꯅ ꯆꯠꯂꯤ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯝꯃꯤ ꯃꯇꯨꯡꯗ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯍꯣꯔꯁꯀꯤ ꯃꯤꯠꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯠ ꯑꯁꯤꯗꯤ ꯁꯨꯞꯅꯒꯤ ꯅꯥ ꯑꯃꯈꯛꯇꯅꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯝꯕꯤ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯗꯕ ꯋꯥꯠꯂꯤ ꯍꯟꯗꯛꯀꯤ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯃꯗꯤ ꯃꯦꯞꯇꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯦꯞ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯌꯥ ꯑꯩꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯅꯅꯕ ꯅꯤꯅꯤꯡꯕ ꯂꯥꯏꯗꯒꯤ ꯕꯣꯔ ꯅꯤꯔꯣ ꯑꯗꯨꯒ ꯑꯩꯅꯗꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯐꯝꯁꯤꯗ ꯆꯪꯅꯅꯕ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯥꯅ ꯆꯦꯜꯂꯤꯕꯁꯤꯒꯤ ꯃꯈꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯛꯇꯨꯅ ꯃꯈꯥꯗ ꯀꯦꯜꯂꯤ ꯑꯁꯨꯝꯅ ꯆꯣꯡꯗꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯍꯣꯔꯁꯀꯤ ꯃꯤꯠ ꯅꯥꯝ ꯑꯁꯤꯕꯨ ꯃꯥꯅ ꯂꯥꯝꯗꯨꯅ ꯂꯧꯕ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯋꯥꯡꯂꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯃꯥꯅ ꯇꯥꯔꯨꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯥꯎꯔꯕ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯀꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗꯅꯤ ꯇꯤꯟꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯆꯤꯛꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯣꯔꯁꯀꯤ ꯃꯤꯠ ꯑꯁꯤ ꯂꯪꯅ ꯉꯥꯟꯊꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯉꯥꯜ ꯑꯁꯤ ꯎꯕꯗ ꯇꯤꯟꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯃꯉꯣꯟꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯃꯁꯥꯁꯨ ꯃꯃꯤꯠ ꯊꯛꯀꯠꯄꯗꯒꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯒ ꯇꯝꯊꯤꯔꯕ ꯇꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯆꯕ ꯉꯝꯖꯔꯦ ꯍꯣꯔꯁꯀꯤ ꯃꯤꯠꯇ ꯆꯦꯜꯂꯝꯂꯤꯕ ꯁꯛꯇꯤ ꯑꯁꯤ ꯎꯕꯗ ꯃꯥ ꯃꯁꯥꯁꯨ ꯉꯛꯇꯨꯅ ꯅꯣꯛꯆꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯒ ꯑꯁꯤ ꯖꯌꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯖꯌꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯐꯪꯏ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯕꯦꯒꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯣꯔꯁꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯅꯥꯏ ꯅꯪꯅꯁꯨ ꯅꯤꯡꯊꯧꯒꯤ ꯂꯟꯒꯩꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯤꯕ ꯑꯗꯨꯅ ꯅꯪꯅ ꯍꯨꯔꯥꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ ꯃꯁꯤꯗꯒꯤ ꯕꯦꯒꯅ ꯃꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯍꯣꯔꯁꯀꯤ ꯃꯤꯠ ꯑꯁꯤ ꯄꯤꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯅꯥꯅ ꯁꯥꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯄꯤꯔꯦ ꯍꯧꯖꯤꯛ ꯑꯣꯔꯁꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯥꯁꯤꯡꯗ ꯄꯤꯖꯗꯨꯅ ꯍꯥꯠꯇꯣꯛꯎ
ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯦꯒꯅ ꯍꯣꯔꯦꯁꯀꯤ ꯃꯤꯠ ꯑꯁꯤ ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯪꯅ ꯉꯥꯜꯂꯦ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯃꯤꯠ ꯄꯥꯡꯕ ꯑꯃꯇ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯖꯌꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯍꯣꯔꯦꯁꯀꯤ ꯃꯤꯠ ꯑꯁꯤꯕꯨ ꯖꯌꯥꯗ ꯎꯍꯜꯂꯦ ꯖꯌꯥꯅ ꯍꯪꯂꯤ ꯑꯇꯣꯞꯄ ꯑꯃꯗꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯕꯦꯒꯅ ꯃꯤꯠ ꯑꯃꯁꯤ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯌꯥꯝ ꯌꯥꯡꯅ ꯊꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯄ ꯇꯦꯟꯖꯩ ꯑꯃꯅ ꯖꯌꯥꯒꯤ ꯊꯕꯥꯛꯇ ꯌꯨꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯇꯦꯟꯖꯩ ꯑꯁꯤ ꯎꯔꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯞꯂꯛꯄ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯕꯦꯒꯅ ꯇꯦꯟꯖꯩ ꯑꯁꯤꯕꯨ ꯁꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯖꯌꯥꯁꯤꯗꯤ ꯃꯈꯥꯔꯣꯝꯗ ꯍꯥꯏꯊꯔꯛꯂꯤ ꯍꯧꯖꯤꯛ ꯎꯔꯁꯨꯅ ꯑꯇꯣꯞꯄ ꯇꯦꯟꯖꯩ ꯑꯃꯒꯁꯨ ꯀꯥꯞꯄꯤ ꯇꯧꯕꯇꯕꯨ ꯍꯟꯗꯛꯇꯤ ꯄꯥꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯖꯌꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨꯗꯤ ꯁꯦꯠꯇꯣꯛꯅꯕ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯁꯤꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯖꯌꯥꯅ ꯁꯤꯕꯁꯤꯗ ꯕꯦꯒꯀꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯃꯥꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯅꯨꯡ ꯉꯥꯛꯇꯒꯤ ꯆꯥꯎꯔꯕ ꯆꯤꯡꯗꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯥꯔꯤꯕ ꯌꯨꯝ ꯑꯁꯤꯗꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯣꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯁꯦꯠꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯈꯥꯝꯂꯒ ꯕꯦꯒꯅ ꯖꯌꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯤꯍꯜꯂꯣꯏ ꯅꯪꯕु ꯁꯣꯏꯗꯅ ꯍꯤꯡꯒꯠꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯄꯥꯟꯗ ꯊꯝꯂꯝꯂꯒ ꯏꯃꯨꯡ ꯑꯁꯤꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯦ ꯃꯅꯨꯡ ꯑꯁꯤꯗ ꯕꯦꯒꯅ ꯍꯣꯔꯁꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯍꯧꯖꯤꯛ ꯍꯣꯔꯁꯀꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯤꯡꯖꯕ ꯑꯩꯕꯨ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯇ ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯌꯨ ꯌꯥꯎꯔꯛꯇ꯭ꯔꯒꯗꯤ ꯃꯐꯝꯁꯤꯗ ꯆꯪꯂꯛꯀꯅꯨ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯦ ꯃꯁꯤꯗ ꯕꯦꯒꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯅꯪꯕꯨ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤꯁꯨ ꯅꯠꯇꯦ ꯍꯣꯔꯁꯅ ꯍꯪꯉꯤ ꯑꯗꯨꯗꯤ ꯅꯪ ꯍꯨꯔꯥꯟꯕꯔꯥ ꯕꯦꯒꯅ ꯈꯨꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯍꯨꯔꯥꯟꯕꯅꯤ ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤ ꯍꯥꯏꯕꯒ ꯃꯥꯒꯤ ꯃꯃꯤꯠꯀꯤ ꯂꯪꯂꯕ ꯃꯉꯥꯜꯁꯤ ꯐꯨꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯣꯔꯁꯀꯤ ꯃꯁꯥꯗꯁꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯜ ꯑꯃ ꯐꯪꯂꯦ ꯍꯧꯖꯤꯛ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯣꯔꯁ ꯑꯁꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯁꯦꯠꯀꯤ ꯂꯟꯒꯩꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯕꯦꯒꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯒꯗꯕ ꯃꯤꯁꯛꯇꯨꯗꯤ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯍꯣꯔꯁꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯒꯤ ꯃꯤꯠ ꯑꯗꯨ ꯄꯤꯔꯛꯂꯣ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯕꯦꯒꯅ ꯃꯤꯠ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯏꯕꯥꯅꯤ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯌꯥꯅꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯣꯔꯁꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯑꯣꯏꯕ ꯅꯪꯒ ꯑꯩꯒ ꯗꯤꯜ ꯇꯧꯅꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯇꯨꯅ ꯕꯦꯒꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯕꯦꯒꯅꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯥꯒꯤ ꯑꯦꯇꯦꯛ ꯑꯁꯤꯗꯒꯤ ꯂꯤꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯕꯦꯒꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯇꯥꯔꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯤꯠ ꯇꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯍꯣꯔꯁꯅ ꯍꯪꯉꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯅꯥꯔꯥ ꯃꯤꯁꯇꯔ ꯕꯦꯒꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯍꯨꯔꯥꯟꯕꯁꯨ ꯉꯝꯃꯤꯅ ꯍꯥꯏꯔꯛꯂꯦ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯕꯦꯒꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯟꯕ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯍꯣꯔꯁ ꯑꯁꯤꯗꯤ ꯃꯃꯤꯠ ꯇꯥꯡꯕꯅꯤꯅ ꯕꯦꯒꯅ ꯃꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯤꯊꯣꯛꯄ ꯑꯗꯨꯝ ꯉꯝꯂꯦ ꯍꯧꯖꯤꯛ ꯕꯦꯒꯅ ꯍꯥꯏꯔꯤ ꯁꯤꯔꯒꯗꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯀꯟꯕꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯤꯁꯇꯔ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯤꯁꯇꯔ ꯕꯦꯒꯅ ꯅꯪ ꯂꯥꯏ ꯅꯠꯇ꯭ꯔꯣ ꯒꯣꯗ ꯑꯣꯐ ꯑꯦꯌꯔ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯠꯀꯤ ꯂꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯍꯣꯔꯁ ꯑꯗꯨꯅꯤ ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯔꯕ ꯃꯤꯕꯨ ꯅꯪꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯐꯔꯦ ꯅꯪꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤ나 ꯅꯪꯒꯤ ꯃꯤꯠ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯦꯝ ꯁꯥꯔꯦ ꯃꯁꯤꯗꯒꯤ ꯍꯣꯔꯁꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯕꯦꯒ ꯑꯁꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯤꯕꯤ ꯖꯌꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯖꯌꯥꯒꯤ ꯍꯛꯆꯥꯡꯗ ꯊꯝꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯍꯥꯛ ꯍꯤꯡꯒꯠꯂꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯍꯥꯏꯗꯨꯅ ꯍꯣꯔꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯖꯌꯥ ꯑꯁꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯕꯦꯒꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯂꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯈꯨꯝꯃꯤ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯆꯍꯤ 1,000 ꯃꯇꯧ ꯑꯗꯨꯝꯅ ꯆꯍꯤ 1,000 ꯄꯨꯟꯁꯤꯔꯒ ꯍꯅꯨꯗꯨꯅ ꯁꯤꯕ ꯅꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯣꯃꯣꯔ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯕꯦꯒꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯄꯨꯊꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯑꯩꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯔꯁꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯅꯨꯕꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯀꯧꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯑꯅꯨꯕꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯁꯤꯔꯕ ꯃꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯕꯨ ꯑꯁꯤ ꯂꯩꯕꯥꯛ ꯐꯥꯎꯕ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯅ ꯖꯣꯝ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯨꯝꯕꯅꯤ ꯍꯧꯖꯤꯛ ꯑꯅꯨꯕꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯖꯌꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯕꯦꯒꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯃꯥꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤꯅ ꯂꯟ ꯊꯨꯝ ꯑꯃꯠꯇꯁꯨ ꯂꯩꯖꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯄ ꯐꯪꯂꯔꯣꯏ ꯍꯧꯖꯤꯛ ꯑꯅꯨꯕꯤꯁꯅ ꯖꯌꯥꯗ ꯍꯪꯂꯤ ꯅꯪ ꯀꯔꯤ ꯄꯤꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯁꯇꯔ ꯖꯌꯥꯅ ꯈꯨꯝꯃꯤ ꯁꯨꯛꯅꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯨꯕꯤꯁꯅ ꯃꯥꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯦꯒꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯑꯁꯤꯕꯒ ꯑꯍꯤꯡꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯀꯧꯔꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯣꯏ ꯍꯧꯖꯤꯛ ꯖꯌꯥꯁꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯁꯤꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯑꯃꯁꯨ ꯆꯠꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯅꯥꯀꯜ ꯑꯃꯗꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯕꯦꯒ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯦꯒ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯩꯇꯦ ꯖꯌꯥꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯂꯛꯈꯤꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯀꯣꯛꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯖꯔꯨꯔꯤꯕ ꯅꯤꯡꯖꯔꯨꯔꯤꯕ ꯑꯗꯨꯗꯤ ꯑꯔꯦꯝꯕꯇ ꯇꯥꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕꯦꯒ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯕꯦꯒꯄꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯤꯠꯇꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯕꯦꯒꯅꯁꯨ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯃꯥꯒꯤ ꯃꯤꯠ ꯅꯥꯝ ꯑꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯍꯪꯂꯛꯏ ꯑꯇꯣꯞꯄ ꯃꯤꯠ ꯑꯃꯗꯤ ꯀꯗꯥꯏ ꯃꯁꯤꯗ ꯕꯦꯒꯅ ꯈꯨꯝꯃꯤ ꯑꯇꯣꯞꯄ ꯃꯤꯠ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯥꯏꯖꯤꯟꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯍꯣꯔꯁꯅ ꯕꯦꯒꯀꯤ ꯆꯔꯝꯗ ꯆꯞꯇꯨꯅ ꯑꯩꯒꯤ ꯃꯤꯠ ꯅꯥꯝ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯉꯪꯗꯨꯅ ꯂꯩꯈ꯭ꯔꯦ
ꯆꯔꯝꯗ ꯆꯞꯇꯨꯅ ꯊꯝꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯁꯦꯠꯀꯤ ꯃꯔꯨꯚꯨꯃꯤꯗ ꯂꯩꯕ ꯄꯤꯔꯥꯃꯤꯗ ꯑꯗꯨꯗ ꯆꯪꯁꯤꯟꯕꯒꯤ ꯂꯝꯕꯤꯗꯣ ꯑꯩꯅ ꯈꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯗꯒꯤ ꯁꯦꯠꯀꯤ ꯄꯥꯋꯔ ꯈꯨꯗꯤꯡꯃꯛ ꯐꯪꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯣꯔꯁꯁꯨ ꯉꯛꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯃꯤꯠ ꯅꯥꯝꯃꯗꯨꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯦꯠꯄꯨ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯃꯁꯤꯗꯒꯤ ꯍꯣꯔꯁꯅ ꯃꯥꯕꯨ ꯑꯃꯨꯛꯀꯁꯨ ꯄꯥꯏꯗꯨꯅ ꯂꯪꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯈꯪꯂꯤꯕꯅꯣ ꯕꯦꯛꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯦꯞ ꯌꯦꯡꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯥꯅꯤ ꯗꯤꯜ ꯑꯃ ꯇꯧꯅꯕ ꯇꯥꯏ ꯃꯁꯤꯗ ꯍꯣꯔꯁꯅ ꯐꯔꯦ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯕꯦꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯖꯌꯥꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅ ꯍꯤꯡꯒꯠꯍꯟꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯤꯔꯥꯃꯤꯗ ꯃꯅꯨꯡꯗꯨꯗ ꯆꯪꯕꯒꯤ ꯂꯝꯕꯤꯗꯨ ꯑꯩꯅ ꯆꯤꯡꯕ ꯉꯝꯒꯅꯤ ꯃꯁꯤꯗꯒꯤ ꯍꯣꯔꯁꯅ ꯈꯨꯝꯅꯤꯡꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯈꯜꯂꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯍꯤꯡꯒꯠꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛꯅꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯍꯛꯆꯥꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯃꯄꯣꯛꯇ ꯄꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯒꯦꯠ 9 ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯔꯣꯏꯕ ꯒꯦꯠ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯐꯥꯎꯕ ꯇꯥꯔꯕꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯂꯥꯏꯒꯤ ꯄꯥꯋꯔꯁꯤꯡ ꯑꯗꯨ ꯆꯦꯟꯕ ꯇꯥꯕꯅꯤ ꯑꯃꯗꯤ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯕ ꯇꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯦꯠꯄꯨ ꯍꯥꯠꯄ ꯉꯝꯂꯕ ꯑꯗꯨꯒ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯅꯨꯕꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯀꯧꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯖꯌꯥꯅ 9 ꯁꯨꯕ ꯒꯦꯠ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯊꯤꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯑꯩꯉꯣꯟꯗ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ 9 ꯁꯨꯕ ꯒꯦꯠ ꯑꯁꯤ ꯌꯧꯅꯕ ꯆꯠꯄꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯝ ꯆꯪꯈꯤꯒꯅꯤ ꯃꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯑꯩꯒꯤ ꯁꯛꯇꯤ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯅꯕ ꯑꯃꯗꯤ ꯁꯦꯠꯄꯨ ꯑꯩꯅ ꯍꯥꯠꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯖꯌꯥꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯕꯦꯛꯅꯁꯨ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯝꯂꯦ ꯍꯣꯔꯁꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ ꯌꯥꯝꯅ ꯊꯨꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯕꯦꯛꯅꯁꯨ ꯍꯥꯊꯨꯅ ꯍꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯦꯠ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯅ ꯁꯦꯝꯒꯠꯈ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯂꯥꯟ ꯇꯧꯒꯗꯧꯔꯤꯕꯁꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯈꯣꯏꯅ ꯆꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯁꯤꯡ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯆꯥꯏꯈꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯍꯔꯥꯎꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯁꯦꯠꯀꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯅꯁꯨ ꯍꯔꯥꯎꯅꯩ ꯃꯐꯝꯁꯤꯗ ꯒꯣꯗꯦꯁ ꯑꯣꯐ ꯋꯥꯔ ꯍꯥꯏꯅꯁꯨ ꯈꯪꯅꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯂꯩꯔꯤꯕꯁꯤꯁꯨ ꯎꯕ ꯐꯪꯏ ꯑꯃꯅ ꯑꯦꯁꯇꯔꯠ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯑꯅꯠ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯁꯦꯠꯀꯤ ꯃꯤꯆꯪꯅꯤ ꯇꯧꯕꯇꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁꯦꯠꯀꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯒꯣꯗꯦꯁ ꯑꯣꯐ ꯂꯞ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯍꯥꯊꯣꯔ ꯑꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯎꯔꯁꯨ ꯍꯥꯏꯔꯤꯕ ꯑꯥꯔꯀꯤꯇꯦꯛꯆꯔꯁꯤ ꯂꯥꯛꯇꯨꯅ ꯂꯟꯒꯩ ꯃꯅꯨꯡꯗ ꯊꯝꯂꯤꯕ ꯍꯣꯔꯁꯀꯤ ꯃꯤꯠ ꯑꯃꯗꯤ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯦꯠ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯀꯅꯥꯃꯠꯇ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯆꯪꯕ ꯉꯝꯂꯤꯕꯅꯣ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯃꯁꯤꯗ ꯎꯔꯁꯨꯅ ꯈꯨꯝꯃꯤ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯠ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯉꯁꯥꯏ ꯍꯣꯔꯁꯅ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯕꯦꯛꯀ ꯍꯣꯔꯁꯀ ꯄꯨꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯁꯦꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯥꯎꯔꯕ ꯏꯖꯤꯞ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯃꯤ ꯑꯁꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯅꯠꯂꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯖꯤꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯉꯁꯥꯏ ꯃꯐꯝꯁꯤꯗ ꯊꯝꯂꯝꯕ ꯖꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯃꯈꯣꯏꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯖꯌꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯍꯣꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯁꯤꯝꯕꯣꯜ ꯌꯦꯛꯄ ꯂꯤꯛ ꯑꯁꯤꯕꯨꯁꯨ ꯁꯦꯠꯅ ꯊꯥꯗꯠꯇꯨꯅ ꯃꯥꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯋꯥꯡꯂꯕ ꯉꯝꯂꯕ ꯅꯨꯡꯒꯤ ꯆꯤꯡ ꯑꯃꯗ ꯕꯦꯛꯀ ꯍꯣꯔꯁꯀꯁꯤ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯆꯤꯡ ꯀꯥꯅ ꯕꯦꯛꯅ ꯍꯪꯂꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯣꯔꯁꯅ ꯈꯨꯝꯃꯤ ꯃꯔꯨꯚꯨꯃꯤꯒꯤ ꯂꯥꯏ ꯑꯣꯏꯔꯤꯕ ꯁꯦꯠꯄꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯔꯨꯚꯨꯃꯤꯕꯨ ꯍꯥꯟꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯕꯦꯛꯅ ꯉꯛꯇꯨꯅ ꯅꯪꯒꯤ ꯏꯄꯨ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯀꯤ ꯂꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯃꯁꯤꯗ ꯍꯣꯔꯁꯅ ꯃꯊꯛꯇꯅꯤ ꯍꯥꯏꯅ ꯇꯥꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯛꯅ ꯉꯛꯇꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯊꯛ ꯑꯁꯤꯗ ꯆꯠꯀꯗꯧꯔꯤꯕ ꯄꯥꯏꯔꯒ ꯆꯠꯇ꯭ꯔꯕꯗꯤ ꯃꯊꯛ ꯑꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ puthoroklo hairale masdagi horasna harai aigi mit ani hek sudribu phawdi aigi full power phangba ngamde maramasna aigi masasing puthokpa ngamlaroi atopa saklol amada onba su ngamlaroi masigi damakta aigi ipura da haijaba tabani asigi matungda horasna sakragi symbol ama leiriba sida kakhlaktuna leble aduga magi mapura abu khoromjaduna manakta lakpa ngamna nabagi damakta sakti pibiu haiduna haijare asumna haijabadagi magi mapura na tabiduna mangonda atopa saklol ama onduna masa panbagi sakti si bibirakle masida bekti ngakpaga loina na yamna haraujarami matungda masa palaba horasna bek pu yandana akasista paikhalale hojik makhoi ani na laklibasi solar bars haina khangnariba hi asidani masi Egypt ki wari de yawba numit ki line tongduna chatpa hi makhalamani hojik makhoi ani paisilaktuna hi is the leplare mapura asu nakalamada phamli horasna bek ta hairi aigi mirumda dum layuko haiduna masida bek na karigino haina hangduna tholakpa matamdadi numit ki mangana yeibda mangonda sakthekpa phawromi masdagi mana su khangle horasna hairibagi maramsi horasna magi mapura abu khoromjari rana hairi karigidamakta isam samba miyoiba mumu aigi nakta puraglibano nanga tawriba thabak adu lai singa tawgadaba nate madu ai khoigi rule thugaironi haina saurle horasna khumi mahak se aigi damakta di yamna mamal tangna posakamani mabu naito mona thadoklamba yadabagi damakta aina mafamsta mabu pudun lakhibani masdagi mapura na hanglai karigi damakta mafamsta lakpano horasna khumi ai ipudagi karigumba mateng amta laujagi haidun lakpani masdarana hairi aigi chinkhrabai thawustagi toktun nangi mateng pangduna ai si leigedoribra asumna hainaringe hauna nganglaga khongbai khonjel ma tarakle
Mapurana hairei wa machet amata ngang na tumina du dalayu ai huji arubu thaba amata ugadauri masi hairaduna magi luhu pasi hapsinkre matungda magi hakchang si hena powerful oiba saklol amata lawkhre aduga hairei miyoi bama yauri badu hinghaninglabadi mabu mafam sabada losinduna thambiu masi hairamlaga mathak thangba saruk isda mahak paishinkre nakalamada horus na beg pupudun laglaga sep oigadaba kaamada mabu thamjinbirami Hojek ra hariba laisna kanaguma yekna bam glan tawna nabagi damakta shem chaduna magi shakti leiriba ta si paidun ngairaga laikre adugadi mafamsta laglibasi yamna chaw sanglaba hingsa yaitama jiba moiramle mayamda bhaptana bhaijaram ge mafamsta lagliba chawriba jiba si mamingsi apophis haina kawi mahanga laglibase khoi gi prithvi sibu tumna manghalage haiduna sangsilakpani tabudabu numit kawba lai ra haina khangnariba si leibadagi mana sangsin bangamdabani Hojek rana magi powerful oiba khulai istagi shakti sing kapthokuna tamthirba jiba site attack tawsili matau sumna chawriba jiba sida hanjin magi shakti leirba khulai istagi mairi sing kapsin badagi khangma ngamdraba jiba si mamai leiduna chatle makhona tongliba hi si su thak nik tun khangi asuma tawdagi apophis hariba chawriba diman asi ekhoi prithvi bu tumhalage hana laklambadagi mamai leiduna hanru paikre masina takudi numit ki lai oiriba rana ekhoi gi prithvi sibu ngak khenduna leiri haibisi film sibu yengliba ekhoina bahap tare adugo mangna lauduna hairi aina hek leiribu makhidi nangna prithvi de attack tawbu ngamloi masi haramlaga mage masunu pa horus ki manakta sangsilakle aduga hairi nungti numit khudingi masigi apophis hariba chawriba diman asi ga lan shoknari bani asuma leringai aigi isai su singna kari tawribano haibado aina yengshin mangamdabani nakhoi da tholiba problem sing yengshin dun leiba tarabadi prithvi sti kanana kanbigani nangna so hauji uredana tamthirba diman nadu aina tantholiba aduni Horas na sauna hairi aigi pa osaris punangi na san pa shena hatchibani masdara na khumlai makhoi ani mak ai isa ngaktani makhoi gi thabak ta ina khuthing jiloi mana tawbuna masana phangjagadawani pare nangna mafam sta lagliba bu karigino horas na hairi aina pujarakliba patra sida magic ki ising khara pibiu masdara na madudi nangi kusini nangna sana lawjau hairale hojek horas na sangchinduna magic ki ising haina khangnariba sibu magi patra masa sida hanjile matungda mapura gi manakta mu sangchilale rana hairi nangna tawge khaliba do aisu khangi Marubhumi da leiriba shet ki yum oiriba pyramid adu da leiriba mayedu bunang na muthat ke hen khalle masigi maramdi shet ki power khudimang nang na manghalaga mabu maichiba pi ge hen khalle habse in khangi horas na hairi aigi shakti amu hana pibiu amadi aibu masa palhan biu rana kumlai nangbu mafam sta lakna na bagi damakta ina power pi khibani aduga yum phawba hanna na bagi damakta su power pi gani madugi makha tarakpadadi aina nangon da power pi raroi nangi power sing adu phangna bahona bada nang na sana tawjaga da thabangni madudi aina nangon da pi ga da banate horas na hairi aigi shakti sing adu phangdana serpu maichiba pi ba haibsidi oithok tabani Rana kumi nangi shakti bu amuhana phangba haibududi nangna hona jariba dugi makha pona phanggadabani matam kuina dagi nangna si nungai yai phabu punsi mahingde hingduna yamna atan balai ma haibudu oikhre nangna sana nasagi thodang sing kauthok jare miyoi baga chap manana lai sing gi su mana tawjagada ba thodang sing loin leiribani masana tawgada ba thodang sing pakthok tabadagi lambi lamangna ma ha adudi shoidana ma pangan shon ba haibudu oiragadabani maramaduna ni nangna su ashon balai ma oina hinglibadu aduna nangi shakti amona phangjage harbadi nangna tawgada ba thodang sing adu mapung phana tawruma matamda da phanggadabani haiba wafam si phongdole aduga makhatara ei karigidamakta nangna mafam sida miyoi basibu pudun laglibano horasna hairi masigi miyoi basina aingonda dil lama tawna nabagidamakta wafam phongdoi masdara ana hangli mana hairi wafam sing adu nangna ngak ngamgadoribara horasna kumi madi isam samba miyoi bamani mana hairi wasing sigidamakta ina kasulun loshin basu leite asumna horasna hairi wafam sida rana yaning bakharadi wali matungna mana hawulaktuna hairi sena Egypt kini thau oiki ba haibsi aina su pamde adu waigi thamoita thajari basi setegi di nangna hena phaba tawrakani haibsini mase haramlaga rasi horas ki manaktagi thokre Matangi sindana tamthiraba lanpham amadu lagle mafam sta lan soknariba si set kani mana tawriba thawksing subu yaning daba magi mayokta leiba laising du han nabagi damakta lana si tawribani hojikti setna magi mayokta leiba laising sibu loina mai thibu pibu ngamle matungda nepthis haribi lairemi sibu han nabagi damakta changi tawi adubu tanjas the goddess of love haribi hathor si sangsilaktu mabu themlare mana hairi karigi damakta nangna lan tawribanu adubu setna hairi karigumba problem amatang lakpada nungsina na wari sanarga kokhangadabagi sarupudi lan tawnarga problem adu shop tawna honagadabani masini aina khwaidigi pamjariba rule asi adubu hathor na khumlai nangna hatkadoriba nepthis haribi lairemi si nangi di nupini adubu mana hairi wafam si sena tade nepthis bu hana nabagi atopa maramam sulai haramnaga mabu loishinabagi damakta sangsinkre Nakalamada set kilan missing amadi atopa lai singi lan missinga yamatam thina lan chongnari adubu set kilan missing is namakoi sing sibu loin hat pangamle hojek set na lan mi kya ma hatole masigi matungda nepthis na leibu kaas de sangshirale upai leitrabi nepthis si hojek tumina phamduna leiri lan asi makoina mai thiragani haibasi khangne sena sangshilak tun hairei karigi damakta nangna ai mayokta leiribanu nepthis na khumi nangna hek ning thawoi kibadagi misi mina na pik thankre sena hairi nangna maharani oiduna yama nungai ai phabu punsi mahingamda leibi yaribani Nemthis na khumi nangi thawngsing adu da ina yaningde sena makhatharai adorabadi karigi aina nangonda luhongna ba haiba matamda nang yaribano Nemthis na pakumpiri nangbu ahanbu ubu matamdadi nangasi yamna phaba thauna yamna phaba masak matau phajaba lai mani haina ina khanki
ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯒꯤ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯃꯁꯤꯗ ꯁꯦꯠꯅ ꯈꯨꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯃꯣꯏ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯗꯒꯤ ꯅꯦꯞꯊꯤꯁꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯐꯟꯗꯣꯔꯛꯂꯦ ꯑꯗꯨꯒ ꯁꯦꯠꯇ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯗꯨꯗꯒꯤꯅꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯦꯠꯅ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯌꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯦ ꯅꯤꯝꯊꯤꯁꯀꯤ ꯃꯅꯥꯛꯇ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥ ꯑꯅꯤꯁꯤꯕꯨ ꯀꯛꯊꯠꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯔꯁꯀ ꯕꯦꯒ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠꯀꯤ ꯂꯥꯏ ꯔꯥꯒꯤ ꯃꯅꯥꯛꯇꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯄꯥꯏꯊꯔꯛꯄ ꯃꯇꯝꯗ ꯂꯩꯃꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯣꯔꯁꯀꯤ ꯁꯛꯇꯤ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯕꯦꯒꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯇꯨꯡꯗꯗꯤ ꯂꯩꯃꯥꯏ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯅ ꯄꯥꯏꯔꯒ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯈꯨꯝꯃꯤ ꯃꯁꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯔꯥꯅ ꯄꯤꯔꯛꯈꯤꯕ ꯁꯛꯇꯤ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯂꯧꯁꯤꯟꯈꯤꯕꯅꯤ ꯕꯦꯒꯅ ꯍꯪꯂꯛꯏ ꯔꯥꯅ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯂꯕꯒꯦ ꯈꯨꯝꯃꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯪꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯦꯖꯤꯛꯀꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯃꯔꯨꯚꯨꯃꯤꯗ ꯂꯩꯔꯤꯕ ꯁꯦꯠꯀꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯄꯤꯔꯥꯃꯤꯗ ꯃꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨ ꯃꯨꯊꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯁꯛꯇꯤꯁꯤꯡ ꯃꯌꯦꯡ ꯇꯥꯔꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯕꯦꯒꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯏꯁꯤꯡꯗꯣ ꯑꯩꯅ ꯊꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯣꯔꯁꯅ ꯍꯥꯏꯔꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯃꯨꯛꯀꯁꯨ ꯕꯦꯒꯅ ꯍꯥꯏꯔꯤ ꯏꯁꯤꯡ ꯊꯛꯄꯗ ꯀꯩꯁꯨ ꯁꯤꯒꯗꯕ ꯃꯥꯟꯗꯦ ꯃꯁꯤꯗ ꯍꯣꯔꯁꯅ ꯏꯁꯤꯡ ꯊꯛꯄꯗꯒꯤ ꯁꯤꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯏꯁꯤꯡ ꯑꯁꯤꯕꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯥꯡꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯍꯥꯞꯅꯕ ꯄꯥꯇ꯭ꯔ ꯑꯃ ꯃꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯂꯧꯔꯛꯎ ꯃꯁꯤꯗ ꯕꯦꯒꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯅꯪꯉꯣꯟꯗ ꯈꯨꯔꯨꯝꯒꯗꯕ ꯃꯤꯗꯨ ꯑꯩꯗꯤ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯅꯪꯅ ꯊꯛꯀꯗꯕ ꯏꯁꯤꯡ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯂꯧꯖꯔꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯇ꯭ꯔ ꯑꯁꯤ ꯄꯤꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯍꯣꯔꯁꯅ ꯃꯥꯕꯨ ꯂꯥꯞꯅ ꯊꯣꯝꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯦꯒꯅ ꯍꯣꯔꯁꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯁꯣꯛꯂꯤ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯥꯅ ꯍꯧꯖꯤꯛ ꯁꯣꯛꯂꯤꯕ ꯏꯁꯤꯡꯁꯤꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯦꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯁꯤꯡꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯕꯨ ꯄꯥꯏꯔꯒ ꯂꯪꯈꯤꯔꯝꯃꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯁꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯂꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯕꯦꯒꯀꯤ ꯆꯔꯝꯗ ꯆꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯪꯅ ꯍꯨꯗꯨꯅ ꯄꯨꯈꯤꯕ ꯍꯣꯔꯁꯀꯤ ꯃꯤꯠ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯣꯔꯁꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤꯠ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯣꯔꯁꯇ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯩꯁꯤꯡꯂꯕ ꯍꯣꯔꯁꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯍꯥꯠꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯛꯄꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯥꯅ ꯈꯧꯖꯦꯡꯗ ꯆꯞꯇꯨꯅ ꯂꯩꯔꯤꯕ ꯕꯦꯒ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁꯀ ꯂꯥꯟꯃꯤꯁꯤꯒ ꯆꯪꯁꯤꯟꯅꯗꯨꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯂꯥꯟꯃꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯄ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯒꯄꯨ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯈꯥꯗꯃꯛꯇꯤ ꯇꯥꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗꯒꯤ ꯁꯦꯠꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯆꯥꯎꯔꯕ ꯅꯨꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯍꯣꯔꯁꯀꯤ ꯃꯀꯣꯛꯀ ꯊꯣꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯣꯔꯁ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯡꯂꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯦꯒꯅꯁꯨ ꯍꯣꯔꯁꯅ ꯇꯥꯈꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯔꯛꯂꯦ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯍꯣꯔꯁꯄꯨ ꯃꯥꯅ ꯍꯧꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯁꯤꯡ ꯏꯆꯦꯜꯅ ꯆꯦꯟꯊꯔꯛꯂꯕ ꯃꯇꯨꯡꯗ ꯋꯥꯡꯂꯕ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯨꯛ ꯄꯥꯏꯊꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯂꯩꯃꯥꯏꯗ ꯇꯥꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯣꯏꯗꯅ ꯐꯨꯖꯤꯟꯗꯨꯅ ꯁꯤꯔꯒꯅꯤ ꯍꯧꯖꯤꯛ ꯕꯦꯒꯅ ꯍꯣꯔꯁꯄꯨ ꯃꯤꯀꯞ ꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯄ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯕꯦꯒꯅ ꯀꯟꯅ ꯀꯧꯃꯟꯕꯗꯒꯤ ꯍꯣꯔꯁ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯈꯥ ꯌꯧꯔꯝꯗꯥꯏ ꯑꯁꯤꯗ ꯕꯦꯒꯅ ꯃꯥꯒꯤ ꯇꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡꯃꯥꯏ ꯑꯅꯤꯗ ꯇꯥ ꯑꯁꯤ ꯌꯨꯁꯤꯜꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯤꯡꯕ ꯉꯝꯍꯧꯔꯦ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯀꯥꯈꯠꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯃꯔꯩ ꯑꯁꯨꯝ ꯌꯦꯟꯅꯔꯛꯄꯗꯒꯤ ꯕꯦꯒꯅ ꯍꯥꯏꯔꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯕꯨꯁꯨ ꯂꯥꯏꯅ ꯂꯧꯒꯅꯨ ꯅꯪꯒꯤ ꯃꯤꯠ ꯅꯥꯝꯃ ꯑꯗꯨ ꯑꯩꯅ ꯍꯨꯔꯥꯟꯗꯨꯅ ꯄꯤꯕ ꯉꯝꯃꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯖꯌꯥꯕꯨ ꯍꯤꯡꯒꯠꯍꯟꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯍꯣꯔꯁꯅ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯃꯤꯑꯣꯏꯕ ꯍꯥꯏꯔꯛꯂꯦ ꯅꯍꯥꯟꯗꯒꯤ ꯍꯣꯔꯁꯅꯗꯤ ꯃꯉꯣꯟꯗ ꯃꯤꯑꯣꯏꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯧꯏ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯕꯦꯒꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯍꯣꯔꯁꯅ ꯍꯪꯉꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤꯅꯣ ꯃꯁꯤꯗ ꯕꯦꯒꯅ ꯑꯩꯒꯤ ꯃꯤꯡ ꯕꯦꯒ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯕꯦꯒ ꯁꯦꯠꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯒꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯣꯔꯁꯅ ꯍꯥꯠꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯥ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯃꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯇꯝꯂꯦ ꯃꯁꯤꯗ ꯉꯛꯇꯨꯅ ꯃꯤꯠ ꯅꯥ ꯑꯃꯈꯛ ꯁꯤꯖꯤꯟꯅꯔꯒ ꯃꯥꯅ ꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯉꯝꯂꯤꯕꯅꯤꯅꯦ ꯀꯅꯥ ꯀꯅꯥ ꯃꯥꯒꯗꯤ ꯂꯣꯏꯅꯈꯤ ꯍꯥꯏꯅ ꯍꯪꯂꯤ ꯃꯁꯤꯗ ꯂꯥꯟꯃꯤ ꯑꯁꯤꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯇꯥꯍꯧꯏ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯣꯔꯁꯇ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯋꯥꯐꯝ ꯑꯃ ꯌꯥꯁꯤꯟꯅꯔꯤ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯁꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯅꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯔꯤ ꯍꯥꯏꯕꯗꯤ ꯍꯣꯔꯁꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯡꯒꯠꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯁꯤꯟꯅꯍꯧꯏ ꯃꯁꯤꯗ ꯁꯦꯠꯅ ꯉꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ ꯍꯥꯏꯅ ꯍꯪꯂꯤ ꯂꯥꯟꯃꯤ ꯑꯁꯤꯅꯁꯨ ꯑꯁꯦꯡꯕꯃꯛꯀꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯁꯦꯠꯅ ꯍꯥꯏꯔꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯆꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯪꯍꯧꯗꯅ ꯁꯦꯠꯅ ꯂꯥꯟꯃꯤ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯦꯁꯇꯔ ꯑꯃꯗꯤ ꯑꯦꯅꯠ ꯍꯥꯏꯅ ꯃꯤꯡꯒꯧꯕ ꯒꯣꯗꯦꯁ ꯑꯣꯐ ꯋꯥꯔ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯠꯇ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯍꯣꯔꯁꯄꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯉꯝꯂꯝꯂꯒꯅꯤ ꯃꯁꯤꯗꯒꯤ ꯁꯦꯠꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯨ ꯑꯗꯨꯒ ꯍꯣꯔꯁꯄꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯍꯥꯊꯣꯔ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯠ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯍꯥꯊꯣꯔꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯨꯄꯤ ꯅꯦꯞꯊꯤꯁꯄꯨ ꯅꯪꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯁꯤꯗ ꯁꯦꯠꯅ ꯅꯪ ꯑꯃꯗꯤ ꯑꯩꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯁꯤꯜꯂꯨꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯥꯊꯣꯔ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ
ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯦꯠꯅ ꯍꯪꯂꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤꯔꯝꯂꯦꯟꯒꯤ ꯁꯪꯁꯥꯔꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯁꯪꯁꯥꯔꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯒꯦꯠ 9 ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯇꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪꯗꯤ ꯁꯤꯠ ꯅꯥꯟꯅ ꯈꯪꯂꯝꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯗꯨꯝ ꯆꯟꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯆꯪꯅꯅꯕ ꯂꯝꯕꯤꯅꯆꯤꯡꯕꯗꯤ ꯅꯪꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯨ ꯃꯁꯤꯗ ꯍꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯁꯨ ꯅꯠꯇꯦ ꯑꯍꯤꯡꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯁꯤꯕ ꯅꯠꯇꯦ ꯑꯍꯤꯡꯕꯅꯤ ꯍꯥꯊꯣꯔꯅ ꯀꯨꯝꯃꯤ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏ ꯃꯗꯨꯗ ꯍꯦꯛ ꯆꯪꯂꯨꯕꯗ ꯑꯩ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯗꯨꯕꯨ ꯍꯥꯊꯣꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯗ꯭ꯔꯦ ꯁꯦꯟꯅ ꯍꯥꯏꯔꯤ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯗꯕ ꯌꯥꯗꯕꯅꯤ ꯏꯕꯥꯅꯤꯅ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯍꯥꯊꯣꯔꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯂꯩꯉꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯍꯣꯔꯁ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯣꯔꯁꯄꯨ ꯎꯔꯦ ꯃꯥꯕꯨ ꯎꯖꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯀꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯥꯅ ꯀꯧꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯣꯔꯁꯅꯁꯨ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯥꯊꯣꯔꯒꯤ ꯃꯅꯤꯡꯗ ꯁꯦꯠ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯪꯇꯣꯛ ꯇꯣꯛꯂꯦ ꯁꯦꯠꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯅꯍꯥꯟꯗꯒꯤ ꯍꯣꯔꯁ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯅ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯩꯊꯣꯛꯈꯤꯕꯗ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯥꯎꯗꯕꯗꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯍꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯅꯪꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯍꯟꯕ ꯌꯥꯔꯕꯅꯤ ꯁꯦꯟꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯣꯔꯁꯄꯨ ꯍꯥꯠꯇꯣꯛꯂꯕꯁꯨ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯣꯏꯗ꯭ꯔꯥ ꯍꯥꯊꯣꯔꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯦꯠꯄꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯁꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯊꯥꯡꯁꯤ ꯁꯠꯇꯣꯛꯇꯨꯅ ꯍꯥꯊꯣꯔꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯁꯦꯟꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯄꯤ ꯅꯦꯞꯊꯤꯁꯇꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯇꯧꯕꯇꯕꯨ ꯃꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯀꯛꯊꯠꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯜꯂꯨ ꯃꯁꯤꯗꯒꯤ ꯍꯥꯊꯣꯔꯅꯁꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯠꯅ ꯊꯥꯡꯅ ꯍꯦꯛ ꯍꯥꯏꯊꯔꯛꯄꯒ ꯃꯥꯒꯤ ꯈꯨꯗꯥꯡꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯗꯦꯚꯤꯜꯁꯤꯡꯅ ꯍꯥꯊꯣꯔꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯁꯦꯠ ꯑꯁꯤ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯂꯤꯕꯁꯤ ꯍꯥꯊꯣꯔꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯝꯊꯤꯔꯕ ꯗꯤꯃꯟꯁꯤꯡꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯍꯥꯊꯣꯔꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯍꯥꯞꯆꯤꯜꯂꯦ ꯃꯁꯤꯗꯒꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯁꯪꯁꯥꯔꯁꯤꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯃꯤꯔꯝꯂꯦꯟꯒꯤ ꯁꯪꯁꯥꯔꯁꯤꯗ ꯐꯥꯎꯗꯣꯔꯛꯂꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯆꯪꯁꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯩꯗꯣꯛꯂꯒ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯄꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯍꯣꯔꯁꯀꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯔꯁꯀꯤ ꯕꯦꯒ ꯑꯁꯤ ꯑꯃꯨꯛ ꯂꯩ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯍꯣꯔꯁꯀꯤ ꯃꯄꯥ ꯑꯣꯁꯥꯏꯔꯤꯁꯅ ꯁꯦꯝꯒꯠꯂꯝꯕ ꯃꯪꯐꯝ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯣꯛꯀ꯭ꯔꯣꯛ ꯀꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯑꯩ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯕꯨ ꯌꯥꯝꯅ ꯐꯖꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒ ꯂꯣꯏꯅꯅ ꯊꯝꯂꯝꯕꯅꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯂꯝꯕꯅꯤ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯁꯤꯡꯅ ꯁꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕు ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯍꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐꯖꯔꯕ ꯖꯒꯥ ꯑꯁꯤꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯠꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯔꯨꯚꯨꯃꯤ ꯑꯃꯒꯨꯝꯅ ꯊꯝꯂꯤꯕꯅꯤ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯁꯦꯠꯅ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯇꯨꯞ 13 ꯊꯣꯛꯅ ꯀꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯥꯔꯠ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯁꯨ ꯊꯃꯣꯏ ꯀꯥꯏꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇꯅ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯖꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯕꯦꯒꯀꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯄꯨꯔꯥꯅ ꯍꯥꯏꯔꯛꯄꯗꯤ ꯇꯧꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯩ ꯏꯁꯥꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯛꯈꯤꯒꯅꯤ ꯍꯥꯏ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯩꯅ ꯁꯤꯡꯕ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ ꯐꯠꯇ꯭ꯔꯕ ꯁꯦꯠꯄꯨ ꯍꯥꯠꯇꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯑꯩꯅ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯕꯦꯒꯅ ꯍꯪꯂꯤ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕꯅꯣ ꯃꯁꯤꯗ ꯍꯣꯔꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨ ꯑꯩꯅ ꯁꯤꯡꯒꯗꯕꯅꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯥ ꯑꯁꯤꯅ ꯁꯦꯠꯀꯤ ꯃꯉꯛ ꯑꯗꯨ ꯀꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯛꯇꯤ ꯍꯟꯖꯤꯜꯂꯛꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯕꯦꯒꯅ ꯃꯅꯤꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯂꯩꯉꯣꯏꯁꯤꯡꯅ ꯄꯥꯏꯈꯠꯂꯛꯄꯁꯤ ꯎꯕꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯏ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤ ꯅꯨꯡꯁꯤꯠꯇꯤ ꯑꯃꯠꯇ ꯁꯤꯠꯇꯅ ꯀꯝꯗꯧꯅ ꯂꯩꯉꯣꯏꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯂꯤꯕꯅꯣ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯆꯥꯎꯔꯕ ꯂꯤꯟꯖꯥꯎ ꯑꯅꯤꯅꯤ ꯂꯤꯟ ꯑꯁꯤꯒꯤ ꯃꯊꯛꯇꯅ ꯉꯁꯥꯏ ꯁꯦꯠꯀꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯒꯣꯗꯦꯁ ꯑꯣꯐ ꯋꯥꯔ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯦꯁꯇꯔꯠ ꯑꯃꯗꯤ ꯑꯅꯠ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯁꯤ ꯇꯣꯡꯗꯨꯅ ꯌꯥꯎꯔꯤꯕꯅꯤ ꯍꯣꯔꯁꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯄꯋꯥꯔ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯒ ꯊꯦꯡꯅꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯃꯁꯤꯗꯒꯤ ꯕꯦꯒꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯦꯜꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯍꯣꯔꯁꯁꯨ ꯕꯦꯒꯅ ꯆꯦꯜꯂꯤꯕ ꯁꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯆꯥꯎꯔꯕ ꯂꯤꯟꯖꯥꯎ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕꯒ ꯂꯣꯏꯅꯅ ꯍꯣꯔꯁ ꯑꯃꯗꯤ ꯕꯦꯒꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯃꯈꯣꯏꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯋꯥꯡ ꯆꯥꯎꯕꯒꯤ ꯆꯥꯡꯁꯤ ꯃꯤꯑꯣꯏꯕꯒ ꯂꯥꯏꯒꯗꯤ ꯂꯥꯏꯅ ꯌꯥꯝꯅ ꯍꯦꯟꯕꯅꯤꯅ ꯍꯣꯔꯁꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄ ꯍꯦꯜꯂꯦ ꯃꯁꯤꯗꯒꯤ ꯍꯣꯔꯁꯅ ꯕꯦꯒꯄꯨ ꯄꯝꯈꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯂꯤꯟ ꯑꯅꯤꯁꯤꯅ ꯃꯆꯤꯟꯗꯒꯤ ꯃꯩꯁꯨ ꯀꯥꯝꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯑꯀꯨꯠꯄꯤꯁꯤꯗ ꯆꯣꯡꯊꯗꯨꯅ ꯂꯣꯜꯂꯤ ꯃꯁꯤꯗꯒꯤ ꯂꯤꯟꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯁꯤꯅꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯀꯔꯝꯅ ꯂꯤꯟꯁꯤꯡ ꯑꯁꯤ ꯍꯥꯠꯀꯗꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ ꯕꯦꯒꯅ ꯍꯥꯏꯔꯤ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯉꯥ ꯐꯥꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕꯗꯤ ꯉꯥ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯤꯟꯖꯥꯛ ꯎꯠꯇꯨꯅ ꯐꯥꯕꯒꯨꯝ ꯑꯩ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯦꯟꯒꯦ ꯇꯨꯡꯂꯣꯝꯗꯒꯤ ꯅꯪꯅ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕꯦꯒ ꯑꯁꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯔꯤ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯂꯤꯟꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤꯉꯩ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯣꯔꯁꯅ ꯃꯥꯒꯤ ꯇꯥ ꯑꯁꯤ ꯂꯤꯟꯒꯤ ꯃꯕꯨꯛꯇ ꯊꯤꯟꯈ꯭ꯔꯦ
ꯑꯗꯨꯕꯨ ꯂꯤꯟ ꯑꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯇꯥꯁꯅ ꯂꯤꯟꯒꯤ ꯃꯆꯤꯟꯗ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯄꯜꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯂꯤꯟ ꯑꯁꯤꯕꯨ ꯊꯧꯔꯛꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯆꯣꯡꯊꯔꯛꯇꯨꯅ ꯃꯥꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯇꯨꯡꯗ ꯍꯣꯔꯁꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯦꯒꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯂꯤꯟꯒꯤ ꯃꯌꯥꯗ ꯄꯜꯂꯤꯕ ꯇꯥ ꯑꯁꯤꯕꯨ ꯁꯠꯅꯅꯕ ꯍꯣꯠꯅꯍꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯤꯟ ꯑꯃꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯣꯔꯁꯅ ꯕꯦꯒꯇ ꯍꯥꯏꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛ ꯑꯃꯨꯛꯀꯁꯨ ꯇꯧ ꯑꯩꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯕꯦꯒ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯆꯥꯎꯔꯕ ꯂꯤꯟ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯛꯀꯗꯕꯒꯤ ꯁꯝꯅꯥꯗ ꯂꯦꯜꯂꯤ ꯍꯩꯁꯤꯡꯅ ꯕꯦꯒꯅ ꯆꯣꯡꯗꯨꯅ ꯂꯤꯟ ꯑꯁꯤꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤ ꯁꯥꯊꯤꯔꯕ ꯃꯩꯁꯤꯡꯁꯨ ꯀꯥꯝꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯕꯦꯒꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤ ꯅꯨꯡꯒꯤ ꯆꯥꯎꯔꯕ ꯄꯤꯂꯔꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯣꯔꯁꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯗꯨꯅ ꯂꯤꯟꯒꯤ ꯌꯥꯡꯂꯦꯟꯗ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯆꯦꯟꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯂꯤꯟ ꯑꯁꯤꯕꯨ ꯊꯧꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒ ꯃꯥꯒ ꯃꯊꯛ ꯑꯁꯤꯗ ꯐꯥꯏꯠ ꯇꯧꯅꯔꯛꯂꯦ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛ ꯍꯣꯔꯁꯅ ꯉꯥꯛꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯥꯎꯔꯤꯕ ꯃꯔꯤ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯂꯤꯟꯅ ꯃꯃꯥꯡꯗ ꯆꯦꯜꯂꯤꯕ ꯕꯦꯒ ꯑꯁꯤꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯤꯟ ꯑꯁꯤꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤꯕꯅꯤ ꯕꯦꯒꯀꯤ ꯅꯥꯀꯜꯗ ꯆꯣꯡꯊꯣꯛꯍꯧꯔꯦ ꯑꯗꯨꯕꯨ ꯋꯥꯡꯂꯕ ꯃꯊꯛ ꯑꯁꯤꯗꯒꯤ ꯂꯤꯟ ꯑꯁꯤꯒ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯁꯤꯒꯗꯤ ꯃꯊꯛ ꯑꯁꯤꯗꯒꯤ ꯄꯥꯏꯊꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁꯀ ꯕꯦꯒꯀ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯒꯤ ꯆꯥꯎꯔꯕ ꯄꯤꯂꯔꯁꯤꯡ ꯅꯤꯡꯈꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯤꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯇꯥꯟꯖꯥꯁꯤꯗ ꯒꯣꯗꯦꯁ ꯑꯣꯐ ꯂꯚ ꯍꯥꯏꯕꯗꯤ ꯍꯥꯊꯣꯔꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥ ꯎꯕꯗ ꯍꯣꯔꯁ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯊꯣꯔꯅ ꯍꯥꯏꯔꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯌꯨ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯥꯅ ꯂꯤꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯂꯤꯟ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯍꯥꯏꯔꯛꯏ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯊꯕꯛ ꯂꯩꯇꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯅ ꯐꯝꯂꯤꯕ ꯂꯤꯟ ꯑꯁꯤꯗ ꯍꯥꯊꯣꯔꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯊꯣꯔꯅ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯤꯟ ꯑꯁꯤꯕु ꯊꯦꯝꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯤꯟꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯆꯤꯟꯗ ꯌꯨꯗꯨꯅ ꯂꯩꯔꯤꯕ ꯇꯥ ꯑꯁꯤꯕꯨ ꯁꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯒ ꯊꯦꯝꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯏꯪꯂꯦ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯥꯊꯪ ꯄꯤꯔꯤꯕꯁꯤꯅꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯥꯒꯠꯍꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯤꯟ ꯑꯁꯤꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯃꯁꯥꯃꯛꯀꯤ ꯃꯩ ꯑꯁꯤ ꯀꯥꯝꯁꯤꯟꯖꯔꯦ ꯂꯤꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯁꯨ ꯃꯩꯅ ꯆꯥꯛꯊꯦꯛꯂꯦ ꯍꯥꯊꯣꯔꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯅꯨ ꯆꯦꯜꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯨꯡ ꯊꯪꯕ ꯀꯥ ꯑꯃꯗ ꯆꯣꯡꯊꯈ꯭ꯔꯦ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯂꯤꯟ ꯑꯁꯤ ꯃꯩ ꯆꯥꯛꯊꯦꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯣꯛꯈꯥꯏꯔꯛꯂꯦ ꯃꯩꯔꯤ ꯑꯁꯤꯗꯒꯤ ꯍꯤꯡꯖꯅꯕ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯍꯤꯡꯖꯍꯧꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯍꯣꯔꯁꯅꯗꯤ ꯍꯥꯊꯣꯔꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯑꯋꯥꯕ ꯇꯥꯗꯨꯅ ꯏꯃꯤꯠ ꯑꯅꯤꯁꯨ ꯌꯥꯎꯗꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯕꯨ ꯃꯤꯠ ꯀꯣꯊꯣꯛꯂꯤꯕ ꯁꯦꯠꯀ ꯅꯪꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯦꯟꯈꯤꯕꯅꯤ ꯃꯁꯤꯗ ꯍꯥꯊꯣꯔꯅ ꯍꯥꯏꯔꯤ ꯐꯖꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯎꯕꯁꯨ ꯐꯪꯂꯔꯣꯏꯗꯕ ꯅꯪꯒꯤ ꯅꯥꯛꯇ ꯀꯔꯤꯒꯤ ꯑꯩꯅ ꯂꯩꯔꯨꯅꯤ ꯍꯣꯔꯁꯅ ꯍꯥꯏꯔꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯅꯪꯕु ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗ ꯍꯥꯊꯣꯔꯅ ꯁꯦꯠꯀꯤ ꯃꯤꯆꯪꯗ ꯌꯥꯎꯕ ꯌꯥꯗꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯗꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤꯕꯅꯤ ꯕꯦꯒꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤ ꯁꯦꯠꯀꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯄꯤꯔꯥꯃꯤꯗ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯁꯛꯇꯤꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯥꯊꯣꯔꯅ ꯉꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯗꯤ ꯃꯗꯨꯗ ꯆꯪꯕ ꯉꯝꯒꯗꯧꯔꯤꯕ ꯍꯣꯔꯁꯅ ꯍꯥꯏꯔꯤ ꯕꯦꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯅ ꯃꯅꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯦꯞꯇꯨ ꯎꯔꯦ ꯍꯥꯏ ꯃꯥꯅ ꯂꯝꯕꯤ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯏꯁꯐꯤꯡ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯦꯡꯅꯔꯕꯗꯤ ꯀꯝꯗꯧꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯦꯒꯅ ꯉꯛꯇꯨꯅ ꯀꯔꯤꯅꯣ ꯏꯁꯐꯤꯡ ꯍꯥꯏꯔꯤꯕꯕꯨ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯍꯥꯊꯣꯔꯅ ꯈꯨꯝꯃꯤ ꯏꯁꯐꯤꯡ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯁꯤꯅ ꯁꯦꯠꯀꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯄꯤꯔꯥꯃꯤꯗ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯒ ꯊꯦꯡꯅꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯒꯅꯤ ꯃꯗꯨꯒꯤ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯍꯥꯠꯇꯣꯛꯈꯤꯒꯅꯤ ꯃꯁꯤꯗ ꯍꯣꯔꯁꯅ ꯄꯟꯊꯗꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯧꯁꯤꯡꯒꯤ ꯂꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯊꯣꯠꯇꯒꯤ ꯃꯇꯦꯡ ꯂꯧꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯍꯣꯔꯁ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯍꯥꯊꯣꯔꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏ ꯊꯣꯠ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡꯒꯤ ꯂꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯆꯠꯅ ꯍꯥꯊꯣꯔꯒ ꯍꯣꯔꯁꯀꯁꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅꯔꯛꯂꯤ ꯃꯁꯤ ꯃꯔꯝꯗꯤ ꯁꯦꯠꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯥꯊꯣꯔꯅ ꯂꯩꯔꯨꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯊꯣꯔꯕꯨ ꯄꯝꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯊꯥꯗꯔꯝꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯕꯦꯒꯅ ꯌꯥꯝꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯍꯥꯊꯣꯔꯅ ꯃꯥꯅ ꯊꯛꯅꯅꯕ ꯑꯐꯕ ꯏꯁꯤꯡ ꯈꯔ ꯂꯧꯔꯛꯎ ꯍꯥꯏꯗꯨꯅ ꯕꯦꯒꯇ ꯄꯥꯈꯣꯟ ꯁꯤꯔꯛꯏ ꯕꯦꯒꯅ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯁꯛ ꯇꯥꯈꯠꯂꯒ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯅꯣꯟꯖꯔꯒ ꯍꯥꯏꯔꯕꯗꯤ ꯑꯩꯅꯁꯨ ꯂꯧꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯊꯣꯔꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯅꯔꯒ ꯃꯔꯩ ꯌꯦꯠꯅꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤ ꯁꯨꯝꯕꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯤꯡ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯋꯥꯔ ꯑꯁꯤ ꯕꯦꯒꯇꯗꯤ ꯆꯪꯗ꯭ꯔꯦ ꯕꯦꯒꯅ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯅꯪ ꯅꯁꯥꯗꯨꯝ ꯂꯧꯔꯨ ꯍꯥꯏꯔꯒ ꯏꯁꯤꯡ ꯂꯧꯔꯨꯅꯕ ꯄꯥꯇ꯭ꯔꯁꯤ ꯂꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯍꯥꯊꯣꯔꯅꯁꯨ ꯈꯪꯂꯦ ꯕꯦꯒ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯇꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯅꯤ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯁꯨꯝꯅꯕ ꯍꯣꯠꯅꯕꯗ ꯃꯉꯣꯟꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯁꯤ ꯍꯥꯊꯣꯔꯅ ꯍꯪꯂꯛꯏ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯅꯣ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯁꯨꯝꯕ ꯉꯝꯃꯤ ꯇꯧꯕꯇꯕꯨ ꯃꯤꯁꯛ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯤꯈꯤꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯍꯧꯖꯤꯛ ꯕꯦꯒꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯃꯤꯡ ꯖꯌꯥ ꯀꯧꯏ ꯍꯥꯏꯔꯛꯂꯦ ꯑꯗꯨꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯐꯣꯡꯗꯣꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯥꯊꯣꯔꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯕꯦꯒꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯁꯛꯈꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯂꯩꯒꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯃꯛ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ ꯂꯟ ꯊꯨꯝ ꯏꯖꯠ ꯁꯟꯃꯥꯟ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯃꯥꯗꯤ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯥꯊꯣꯔꯅꯁꯨ ꯃꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯕꯦꯒꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯣꯔꯁꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤ ꯖꯌꯥꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯃꯥꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯥꯊꯣꯔꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯪꯂꯛꯏ ꯑꯁꯦꯡꯕꯃꯛꯀꯤ
ꯍꯣꯔꯁꯅ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕꯤ ꯖꯌꯥꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯗ ꯕꯦꯒꯅꯁꯨ ꯃꯥꯒꯤ ꯄꯥꯋꯔ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯖꯌꯥꯕꯨ ꯃꯥꯅ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯥꯊꯣꯔꯅ ꯍꯥꯏꯗꯣꯛꯇꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯠ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡꯒꯤ ꯂꯥꯏꯟ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯌꯧꯔꯦ ꯁꯨꯔꯨꯡ ꯑꯃ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯃꯒꯨꯝ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯎꯏ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯊꯣꯠ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯃꯁꯥꯃꯛꯀꯤ ꯑꯣꯏꯕ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯃꯁꯤ ꯎꯕꯗ ꯕꯦꯒꯅ ꯉꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯍꯣꯔꯁꯅ ꯈꯨꯝꯃꯤ ꯊꯣꯠ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯂꯥꯏ ꯑꯃꯅꯤ ꯃꯥꯅ ꯀꯅꯥꯗꯁꯨ ꯊꯥꯖꯕ ꯂꯩꯇꯦ ꯃꯥꯅ ꯊꯥꯖꯔꯤꯕꯗꯤ ꯃꯁꯥꯅ ꯃꯁꯥꯗ ꯈꯛꯇ ꯊꯥꯖꯖꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯥꯒꯤ ꯁꯛꯇꯝꯗ ꯂꯣꯏꯅ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛꯇ ꯏꯁꯤꯜꯂꯤ ꯍꯥꯏꯕꯗꯤ ꯄꯥꯟꯕꯤꯁꯤꯗ ꯀꯔꯤ ꯀꯔꯤ ꯃꯆꯜꯁꯤꯡ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛꯇ ꯏꯗꯨꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯊꯣꯠꯄꯨ ꯀꯧꯔꯤ ꯑꯗꯨꯕꯨ ꯊꯣꯠꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩ ꯄꯟꯊꯗꯅ ꯊꯣꯠꯅ ꯍꯥꯊꯣꯔꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯏ ꯑꯗꯨ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯈꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯝꯕ ꯉꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯩꯅ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ ꯅꯪꯒꯤ ꯁꯛꯇꯤ ꯑꯗꯨ ꯑꯩꯉꯣꯟꯗꯗꯤ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯣꯔꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯐꯥꯎꯕꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯐꯤꯡ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯗꯨꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨ ꯑꯗꯨꯒ ꯁ꯭ꯐꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯗ ꯅꯪꯁꯨ ꯌꯥꯎꯈ꯭ꯔꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯊꯣꯠꯅ ꯌꯥꯗ꯭ꯔꯦ ꯊꯣꯠ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯖꯒꯠ ꯑꯁꯤꯗ ꯃꯥ ꯃꯉꯥꯏꯔꯦ ꯁꯤꯡꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯄꯜ ꯂꯩꯕ ꯂꯥꯏ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯗꯕ ꯌꯥꯔꯣꯏ ꯃꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯃꯥꯅ ꯋꯥ ꯉꯥꯡꯂꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯍꯣꯔꯁ ꯑꯁꯤ ꯁꯧꯒꯠꯂꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯄꯥꯟꯕꯤ ꯑꯁꯤꯕꯨ ꯃꯨꯟꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯇꯥꯎ ꯑꯗꯨꯕꯨ ꯊꯣꯠꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥꯏꯕꯨꯡ ꯑꯣꯁꯥꯏꯔꯤꯁꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯦꯚꯦꯜꯁꯤꯡ ꯃꯥꯅ ꯍꯟꯊꯍꯜꯂꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯅꯤ ꯁꯦꯠꯅꯁꯨ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯀꯅꯤ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯂꯧꯁꯤꯡꯁꯤꯡ ꯊꯥꯗꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯌꯦꯟꯅꯔꯛꯄꯗꯒꯤ ꯍꯣꯔꯁꯅ ꯃꯥꯕꯨ ꯐꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯣꯠꯀꯤ ꯁꯛꯂꯣꯟꯒꯤ ꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯍꯣꯔꯁꯇ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯠꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯇꯣꯝꯇꯅꯤ ꯑꯩꯒꯤꯗꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯅꯪ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯃꯁꯤꯗꯒꯤ ꯕꯦꯒꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯟꯅꯕꯁꯤꯕꯨ ꯈꯥꯝꯗꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁ꯭ꯐꯤꯡ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯗꯨꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯊꯣꯠꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯕꯦꯒꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕ ꯇꯧꯕꯇꯕꯨ ꯁ꯭ꯐꯤꯡ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯗꯨꯗ ꯑꯩꯅ ꯍꯥꯏꯒꯅꯤ ꯂꯧꯁꯤꯡꯒꯤ ꯂꯥꯏ ꯑꯣꯏꯔꯤꯕ ꯊꯣꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯝꯂꯛꯀꯗꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯁꯣꯏꯒꯅꯤ ꯀꯤꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯎꯕ ꯌꯥꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯔꯛꯂꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯊꯣꯠ ꯑꯁꯤ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯃꯁꯤꯗꯒꯤ ꯊꯣꯠꯅ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯂꯧꯁꯤꯡꯕꯨ ꯅꯈꯣꯏꯅ ꯏꯀꯥꯏꯕ ꯄꯤꯕ ꯌꯥꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯕꯦꯒꯇ ꯍꯥꯏꯔꯤ ꯅꯪꯒꯤ ꯂꯧꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯉꯣꯏ ꯉꯥꯛꯇ ꯂꯩꯕ ꯁꯥꯡꯂꯕ ꯃꯔꯨꯚꯨꯃꯤꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯂꯤ ꯃꯈꯣꯏ ꯃꯔꯤꯅ ꯂꯥꯛꯄꯁꯤꯗ ꯃꯃꯥꯡꯗꯅ ꯍꯣꯔꯁꯀ ꯍꯥꯊꯣꯔꯒꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯕꯦꯒꯀ ꯊꯣꯠꯀꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ ꯍꯧꯖꯤꯛ ꯍꯥꯊꯣꯔꯒ ꯍꯣꯔꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯍꯥꯊꯣꯔꯅ ꯍꯥꯏꯔꯤ ꯕꯦꯒꯀꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯖꯌꯥꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯑꯣꯏꯕꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯤꯕꯅꯣ ꯍꯣꯔꯁꯅ ꯈꯨꯝꯃꯤ ꯃꯗꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯃꯥꯅꯗꯤ ꯈꯟꯖꯩ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯕꯨ ꯍꯤꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯥ ꯃꯁꯥꯅ ꯂꯦꯞꯆꯕ ꯋꯥꯔꯦꯞꯅꯤ ꯑꯗꯨꯕꯨ ꯍꯥꯊꯣꯔꯅꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯤ ꯅꯪꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯤꯑꯣꯏꯕꯁꯤꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯍꯣꯔꯁꯅꯗꯤ ꯁꯥꯎꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯄꯤꯔꯥꯃꯤꯗꯀꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨ ꯃꯨꯊꯠꯄ ꯉꯝꯂꯣꯏ ꯑꯗꯨꯃ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯔꯤꯅꯣ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯥꯛꯄꯅ ꯁꯦꯠꯀꯤ ꯍꯥꯟꯅ ꯌꯨꯝ ꯑꯣꯏꯔꯝꯂꯤꯕ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯎꯕ ꯐꯪꯂꯦ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯌꯧꯔꯝꯗꯥꯏꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯦ ꯕꯦꯒꯅ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯖꯌꯥꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯍꯥꯊꯣꯔ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯂꯤꯔꯦ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯗꯤꯃꯟꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯔꯛꯄꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯔꯁꯅ ꯃꯥꯕꯨ ꯀꯟꯕꯤꯗꯨꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯣꯔꯁꯄꯨꯗꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯗꯤꯃꯟꯁꯤꯡꯗꯨꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯂꯧꯊꯣꯛꯎꯕ ꯇꯥꯔꯕꯗꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯗꯤꯃꯟꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯖꯌꯥꯒ ꯅꯪꯒꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯉꯣꯏ ꯑꯁꯤꯗ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯒꯦꯠꯁꯤꯡ ꯂꯥꯟꯗꯨꯅ ꯆꯠꯂꯤꯕ ꯖꯌꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯎꯍꯜꯂꯛꯂꯦ ꯍꯧꯖꯤꯛ ꯍꯥꯊꯣꯔꯅ ꯖꯌꯥꯕꯨ ꯀꯧꯔꯤ ꯑꯁꯨꯝꯅ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯄꯁꯤꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯊꯣꯔꯅ ꯍꯥꯏꯔꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯒꯤ ꯕꯦꯒꯁꯨ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯕꯦꯒꯅꯁꯨ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯕꯦꯒꯀꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯖꯌꯥꯁꯤ ꯍꯔꯥꯎꯖꯕꯗ ꯂꯣꯏꯈ꯭ꯔꯦ ꯕꯦꯒꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯕꯨ ꯍꯤꯡꯒꯠꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯅ ꯍꯣꯔꯁꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤ ꯍꯌꯦꯡ ꯃꯥꯅ ꯁꯛꯇꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯕꯦꯒꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯂꯥꯏ ꯁꯨꯛꯊꯥ ꯊꯥꯖꯔꯝꯗꯕꯅꯤ
ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯂꯝꯂꯦ ꯍꯣꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯂꯥꯏ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯑꯗꯨꯅ ꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯤꯡꯒꯠꯍꯟꯒꯅꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯅꯥꯀꯜꯗ ꯑꯅꯨꯕꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯂꯩꯔꯝꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯁꯤꯕꯒ ꯆꯪꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯦꯞꯀꯅꯨ ꯆꯪꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯖꯌꯥꯅ ꯑꯁꯤꯕꯁꯤꯡꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯌꯧꯁꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯟꯒꯗꯧꯔꯤꯕꯁꯤ ꯑꯔꯨꯕ ꯑꯃꯅꯤ ꯄꯤꯔꯥꯃꯤꯗꯀꯤ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯃꯐꯝ ꯂꯦꯡꯗꯨꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯆꯪꯂꯨꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯦꯛꯅ ꯍꯥꯏꯔꯤ ꯃꯅꯨꯡꯗ ꯆꯀ꯭ꯔ ꯑꯃ ꯂꯩꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯕꯨ ꯂꯦꯞꯍꯟꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯄꯤꯔꯥꯃꯤꯗꯀꯤ ꯅꯨꯡꯁꯤꯡꯅ ꯂꯦꯡꯂꯤꯕꯁꯤ ꯁꯣꯏꯗꯅ ꯂꯦꯞꯈꯤꯒꯅꯤ ꯍꯣꯔꯁꯅ ꯍꯪꯂꯛꯏ ꯃꯦꯞ ꯑꯗꯨ ꯅꯪꯅ ꯎꯈ꯭ꯔꯕꯅꯤꯅ ꯊꯣꯡ ꯑꯁꯤ ꯅꯪꯅ ꯁꯣꯏꯗꯅꯗꯤ ꯈꯪꯂꯝꯒꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯅꯪꯅ ꯊꯣꯡ ꯑꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯃꯁꯤꯗ ꯕꯦꯛꯅ ꯍꯣꯏ ꯈꯪꯉꯤ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯦꯡꯕꯗꯣ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯇꯧꯕꯇꯕꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯃꯥꯅ ꯃꯁꯤ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯁꯦꯡꯕ ꯊꯣꯡ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯖꯌꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯃꯐꯝꯁꯤꯗ ꯊꯣꯡ ꯑꯁꯦꯡꯕꯗꯨ ꯈꯪꯉꯤ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯚꯥꯞꯅ ꯁꯥꯔꯒ ꯊꯣꯡ ꯑꯁꯦꯡꯕꯗꯨ ꯃꯁꯤ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯥꯗꯩ ꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯍꯥꯡꯗꯣꯔꯛꯄꯒꯤ ꯍꯣꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯆꯪꯁꯤꯜꯂꯛꯄ ꯉꯝꯂꯦ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯆꯀ꯭ꯔ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯕ ꯐꯪꯂꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯂꯩꯕ ꯉꯝꯂꯕꯗꯤ ꯄꯤꯔꯥꯃꯤꯗꯀꯤ ꯂꯦꯡꯂꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯦꯞꯈꯤꯒꯗꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯆꯀ꯭ꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯐꯥꯎꯕ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯂꯝꯕꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯩꯕꯤ ꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯆꯀ꯭ꯔ ꯑꯁꯤꯕꯨ ꯌꯧꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯛꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯑꯔꯣꯏꯕꯗꯗꯤ ꯅꯨꯡꯒꯤ ꯆꯥꯎꯔꯕ ꯆꯀ꯭ꯔ ꯑꯁꯤꯗ ꯇꯥꯔꯨꯔꯦ ꯃꯁꯤꯕꯨ ꯃꯥꯅ ꯐꯥꯕꯗꯒꯤ ꯄꯤꯔꯥꯃꯤꯗꯀꯤ ꯂꯦꯡꯂꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁꯀꯤ ꯀꯥꯡꯕꯨꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯊꯣꯔꯅ ꯕꯦꯛꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯥꯏ ꯆꯣꯡꯁꯤꯟꯈꯤꯕꯗꯨ ꯊꯣꯡ ꯑꯁꯦꯡꯕꯗꯨ ꯅꯪꯅ ꯁꯥꯟꯅꯐꯥꯎ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯣꯝꯅ ꯚꯥꯞꯅ ꯁꯥꯔꯒ ꯊꯕꯛ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯇꯧꯕꯇꯕꯨ ꯅꯪ ꯉꯁꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯇꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯤ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯤꯖꯤꯟꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯔꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯁ꯭ꯐꯤꯡ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯣ ꯃꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯦꯝ ꯁꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯆꯥꯎꯔꯕ ꯁ꯭ꯐꯤꯡ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯁꯤ ꯊꯣꯛꯂꯛꯂꯦ ꯍꯛꯆꯥꯡꯅ ꯅꯣꯡꯁꯥ ꯑꯣꯏꯕ ꯑꯗꯨꯒ ꯃꯀꯣꯛꯅ ꯃꯤꯒꯤ ꯃꯃꯥꯏ ꯄꯥꯟꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯒꯤ ꯌꯨꯝꯗ ꯅꯥꯔꯣꯜꯗ ꯆꯪꯂꯛꯂꯤꯕꯁꯤꯡ ꯑꯩꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯒꯅꯤ ꯍꯧꯖꯤꯛ ꯊꯣꯔꯅ ꯐꯔꯦ ꯅꯪꯅ ꯍꯪꯅꯤꯡꯕ ꯃꯈꯩ ꯍꯪꯂꯣ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯁ꯭ꯐꯤꯡꯅ ꯃꯥꯒꯤ ꯋꯥꯍꯪ ꯍꯪꯂꯛꯂꯦ ꯑꯩ ꯑꯁꯦ ꯅꯍꯥꯟꯇꯒꯤꯁꯨ ꯂꯩꯔꯛꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯃꯛꯅ ꯑꯩꯕꯨ ꯎꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯂꯣꯏ ꯇꯧꯕꯇꯕꯨ ꯑꯍꯤꯡꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯔꯤꯕ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯊꯣꯔꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯆꯨꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯁꯤꯗ ꯍꯣꯔꯁꯅ ꯈꯜꯂꯤꯕꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯆꯨꯝꯂꯕꯣꯏ ꯅꯤꯡꯂꯨꯏ ꯃꯁꯤꯗꯒꯤ ꯃꯥꯅ ꯊꯥꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯆꯨꯝꯂꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯐꯤꯡꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯊꯣꯠꯇꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯔꯁꯄꯨ ꯊꯣꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯁ꯭ꯐꯤꯡꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯧꯖꯤꯛ ꯍꯣꯔꯁꯅ ꯊꯣꯠꯇ ꯍꯥꯏꯔꯤ ꯑꯃꯨꯛꯀꯁꯨ ꯈꯜꯂꯨ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯐꯪꯅꯕ ꯍꯣꯠꯅꯧ ꯍꯧꯖꯤꯛ ꯊꯣꯔꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯁꯨꯡꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯣꯔꯅ ꯑꯃꯨꯛꯀꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯄꯤꯌꯣꯔꯤꯇꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯁ꯭ꯐꯤꯡꯅ ꯑꯃꯨꯛꯀꯁꯨ ꯅꯪꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯂꯦꯞꯇꯦ ꯁ꯭ꯐꯤꯡꯒꯤ ꯆꯥꯎꯔꯕ ꯈꯨꯠ ꯑꯁꯤꯕꯨ ꯍꯣꯔꯁꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯊꯣꯔꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯕꯨ ꯍꯟꯖꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯅꯩꯅꯔꯤ ꯇꯥꯟꯖꯥꯁꯤꯗ ꯕꯦꯛꯅ ꯍꯥꯏꯔꯛꯏ ꯖꯤꯕ ꯄꯨꯝꯅꯃꯛ ꯁꯣꯔ ꯍꯣꯟꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯅꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯣꯔꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯐꯪꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯈꯪꯂꯦ ꯌꯨ ꯑꯥꯔ ꯇꯨꯃꯣꯔꯣ ꯍꯥꯏꯕꯗꯤ ꯅꯪ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯌꯦꯡ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁ꯭ꯐꯤꯡꯅꯁꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯁꯥ ꯃꯇꯣꯝꯇꯅ ꯂꯩꯉꯣꯏ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯔꯅ ꯍꯌꯦꯡ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗ ꯍꯤꯡꯖꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯩꯒꯤ ꯀꯣꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯣꯔꯁꯅ ꯃꯩ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯃꯦꯖꯤꯛꯀꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝꯁꯤꯗ ꯂꯥꯡ ꯊꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯊꯣꯔꯛꯂꯤꯕ ꯌꯣꯠꯀꯤ ꯂꯥꯡ ꯑꯁꯤꯅ ꯍꯣꯔꯁ ꯑꯃꯗꯤ ꯍꯥꯊꯣꯔꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯍꯣꯔꯁꯀꯤ ꯇꯥ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗꯒꯤ ꯂꯥꯡ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯃꯈꯣꯏꯕꯨ ꯆꯞꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯅꯨꯡ ꯑꯁꯤꯗ ꯍꯤꯡꯗꯨꯅꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯍꯣꯔꯁꯅ ꯄꯥꯏꯔꯝꯂꯤꯕ ꯃꯦꯖꯤꯛꯀꯤ ꯏꯁꯤꯡ ꯑꯁꯤꯁꯨ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯦꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯠꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯕꯨ ꯐꯛꯇꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯣꯠ ꯑꯁꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯠꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯣꯠꯇꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯕꯨ ꯑꯩꯅ ꯂꯧꯊꯣꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯒꯗꯧꯔꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯗꯨꯅ ꯂꯥꯛꯄ ꯄꯣꯠꯁꯛ ꯑꯁꯤ ꯑꯩꯅ ꯐꯪꯕ ꯉꯝꯖꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯕꯦꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯦꯖꯤꯛꯀꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯈꯨꯟꯈ꯭ꯔꯦ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯡ ꯑꯁꯤ ꯂꯧꯊꯣꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯃꯛ ꯂꯥꯟꯊꯦꯡꯅꯁꯤ ꯃꯁꯤꯗ ꯁꯦꯠꯅ ꯍꯥꯏꯔꯛꯏ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯕꯨ ꯑꯩ ꯈꯨꯠꯇ ꯃꯥꯏꯊꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯑꯩꯒ ꯄꯥꯟꯅꯕ ꯉꯝꯕꯒꯤ ꯅꯇꯤꯛ ꯑꯗꯨ ꯌꯥꯎꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯛꯅ ꯃꯦꯖꯤꯛꯀꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯃꯩꯒꯤ ꯀꯣꯝ ꯑꯁꯤꯗ ꯍꯩꯊꯒꯦ ꯇꯧꯏ ꯁꯦꯠꯅ ꯃꯁꯤ ꯎꯈꯤꯕꯗꯒꯤ ꯉꯥꯏꯈꯣ ꯍꯥꯏꯅ ꯂꯥꯎꯔꯛꯂꯦ ꯉꯁꯥꯏ ꯃꯥꯅ ꯊꯠꯇꯨꯅ ꯂꯧꯍꯧꯕ ꯂꯤꯛ ꯑꯁꯤ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯀꯅꯥꯒꯤ ꯂꯤꯛꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯂꯕ꯭ꯔꯥ ꯃꯁꯤ ꯎꯕꯗ ꯕꯦꯛꯅꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯖꯌꯥꯒꯤ ꯂꯤꯛꯅꯤ ꯍꯥꯏꯕꯁꯤ ꯁꯦꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯤꯈ꯭ꯔꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯣꯔꯁꯅ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯀꯟꯗꯨꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯊꯥꯖꯕ ꯊꯝꯂꯤꯕꯔꯥ ꯃꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯅ ꯐꯥꯎꯕ ꯉꯝꯂꯣꯏꯗꯕ ꯋꯥꯐꯝꯅꯤ
ꯕꯦꯛꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯁꯦꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯒ ꯃꯐꯝꯁꯤ ꯌꯧꯅ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯪꯅ ꯊꯥꯖꯗꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯃꯛ ꯃꯁꯥꯃꯛꯇ ꯍꯪꯉꯨ ꯃꯁꯤꯗꯒꯤ ꯕꯦꯛꯅ ꯍꯣꯔꯁꯇ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯦ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯋꯥ ꯇꯥꯔꯨꯅꯨ ꯏꯁꯤꯡ ꯑꯗꯨ ꯊꯥꯗꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯦꯛꯅꯁꯨ ꯈꯪꯂꯦ ꯍꯣꯔꯁꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯅꯝꯊꯥꯛꯅꯤ ꯃꯥꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯉꯥꯡꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯁꯦꯠꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯐꯨꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯤꯁꯨ ꯃꯨꯟꯈ꯭ꯔꯦ ꯏꯁꯤꯡ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯦ ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯁꯤꯕꯨꯅ ꯈꯣꯡꯅ ꯅꯩꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯔꯁꯅꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯏꯊꯤꯔꯦ ꯈꯜꯂꯨꯕꯗ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯦꯠꯅ ꯕꯦꯛꯇ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯇꯤꯝꯗ ꯑꯣꯏꯅ ꯅꯪꯁꯤ ꯌꯥꯎꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯇꯣꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯕ ꯃꯤꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯕ ꯇꯥꯔꯦꯗꯣ ꯍꯥꯏꯔꯝꯂꯒ ꯍꯣꯔꯁꯀ ꯍꯥꯊꯣꯔꯒꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤ ꯎꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯨꯡꯁꯤꯅꯖꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯁꯤꯃꯤꯟꯅꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯅꯤꯡꯈꯥꯏꯕ ꯍꯧꯔꯛꯂꯦ ꯆꯥꯎꯔꯕ ꯅꯨꯡ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯀꯤꯟꯊꯔꯛꯂꯦ ꯍꯣꯔꯁꯅ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯊꯥꯗꯗꯨꯅ ꯆꯥꯎꯔꯕ ꯌꯣꯠꯀꯤ ꯂꯥꯡ ꯑꯁꯤꯕꯨ ꯐꯒꯥꯏꯕ ꯉꯝꯂꯦ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ ꯆꯥꯎꯔꯕ ꯆꯀ꯭ꯔ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯥꯔꯤꯕꯁꯨ ꯎꯔꯦ ꯃꯁꯤꯕꯨ ꯍꯣꯔꯁꯅ ꯊꯥꯡꯒꯠꯇꯨꯅ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯤꯕ ꯅꯨꯡꯖꯥꯎꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯉꯥꯛꯊꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯀꯤꯟꯊꯔꯦ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯆꯥꯎꯔꯕ ꯆꯀ꯭ꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯍꯧꯔꯦ ꯍꯣꯔꯁꯅ ꯕꯦꯠꯇ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯕꯦꯠꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯁꯥꯎꯖꯤꯜꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯖꯌꯥꯅꯗꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯖꯤꯞꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯅꯪꯕꯨ ꯈꯣꯏꯔꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯈꯤꯗꯦ ꯅꯪꯅ ꯈꯪꯂꯤꯕ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯁꯤꯡꯕ ꯑꯗꯨ ꯈꯛꯇꯅꯤ ꯂꯥꯏꯁꯤꯡꯕꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯔꯛꯇꯦ ꯃꯈꯣꯏꯕꯨ ꯈꯨꯔꯨꯝꯂꯛꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯜꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯜꯂꯝꯂꯤꯕꯗꯨ ꯆꯨꯝꯂꯦ ꯂꯥꯏꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕꯇ ꯈꯟꯕ ꯃꯥꯕꯨ ꯅꯤꯡꯖꯔꯤꯕ प्रजाꯁꯤꯡꯒꯤ ꯑꯋꯥꯕ ꯎꯕꯤꯗꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕꯦꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯍꯥꯊꯣꯔꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯇꯥꯏ ꯑꯃꯔꯣꯝꯗ ꯆꯠꯊꯣꯛꯇꯨꯅ ꯑꯅꯨꯕꯤꯁ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯄꯨꯕ ꯂꯥꯏ ꯑꯁꯤꯕꯨ ꯀꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯅꯨꯕꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯃꯐꯝꯁꯤꯗ ꯐꯥꯎꯗꯣꯔꯛꯂꯦ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯍꯥꯊꯣꯔꯅ ꯑꯅꯨꯕꯤꯁꯇ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯖꯌꯥ ꯍꯥꯏꯔꯤꯕꯤ ꯑꯁꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯅ ꯃꯊꯪ ꯃꯄꯣꯛꯇ ꯄꯣꯛꯆꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ ꯃꯁꯤꯗ ꯑꯅꯨꯕꯤꯁꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯃꯛꯇ ꯃꯃꯜ ꯆꯥꯎꯅ ꯂꯧꯒꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯍꯥꯊꯣꯔꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯎꯠꯇꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯄꯤꯔꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯪꯏ ꯃꯁꯤꯗ ꯑꯅꯨꯕꯤꯁꯅꯁꯨ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯍꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥ ꯃꯁꯥꯃꯛ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯊꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯔꯦ ꯍꯥꯊꯣꯔꯅ ꯕꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤ ꯂꯩꯕꯥꯛꯇ ꯅꯪ ꯆꯠꯂꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯖꯌꯥꯒ ꯑꯃꯨꯛꯇꯪ ꯎꯅꯔꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯛ ꯑꯁꯤꯁꯨ ꯍꯔꯥꯎꯖꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯍꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯕꯦꯛꯀꯤ ꯃꯐꯝꯗ ꯅꯝꯊꯥꯛ ꯇꯧꯔꯨꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯂꯧꯊꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯗꯤꯃꯟꯁꯤꯡꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯁꯣꯏꯗꯅ ꯄꯨꯈ꯭ꯔꯒꯅꯤ ꯑꯗꯨꯕꯨ ꯍꯥꯊꯣꯔꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯊꯤꯡꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯊꯥꯗꯣꯛꯎ ꯑꯗꯨꯒ ꯑꯩꯕꯨ ꯆꯠꯍꯜꯂꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯞꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯨꯗꯥꯡꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯗꯤꯃꯟꯁꯤꯡꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁ ꯑꯁꯤ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤꯕꯨ ꯕꯦꯛꯇ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯕꯦꯛꯅ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯂꯧꯔꯦ ꯑꯗꯨꯒ ꯑꯅꯨꯕꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯃꯥꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯖꯌꯥ ꯑꯁꯤ ꯎꯠꯂꯛꯂꯦ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯄꯜ ꯁꯨꯕ ꯑꯔꯣꯏꯕ ꯒꯦꯠ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯇꯤꯛ ꯆꯥꯕ ꯁꯅꯥ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯆꯠꯄ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯊꯪ ꯆꯪꯁꯤꯟꯅꯔꯛꯂꯦ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯁꯤꯅ ꯍꯪꯏ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯆꯠꯅꯕꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤ ꯄꯤꯕ ꯉꯝꯒꯅꯤ ꯃꯥꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯁꯅꯥ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦꯔꯐꯂꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯍꯥꯞꯂꯦ ꯑꯗꯨꯒ ꯁꯦꯔꯐꯂꯥ ꯑꯁꯤꯒꯤ ꯅꯥꯀꯟ ꯅꯥꯝꯃꯗꯅ ꯎꯆꯦꯛ ꯃꯇꯨ ꯑꯃ ꯊꯝꯂꯤ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤꯒ ꯎꯆꯦꯛ ꯃꯇꯨ ꯑꯁꯤꯒ ꯀꯅꯥꯅ ꯂꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯅꯥꯅ ꯍꯦꯟꯅ ꯂꯨꯝꯂꯕꯗꯤ ꯃꯤꯁꯛ ꯑꯗꯨ ꯃꯊꯪ ꯃꯄꯣꯛꯇ ꯄꯣꯛꯄ ꯐꯪꯖꯒꯅꯤ ꯑꯗꯨꯒ ꯎꯆꯦꯛ ꯃꯇꯨꯅ ꯍꯦꯟꯅ ꯂꯨꯝꯕ ꯇꯥꯔꯒꯗꯤ ꯃꯤꯁꯛ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯑꯗꯨꯝ ꯉꯧꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯕꯅꯤꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯎꯆꯦꯛ ꯃꯇꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕꯗꯒꯤ ꯃꯍꯥꯛ ꯃꯊꯪ ꯃꯄꯣꯛꯇ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯃꯃꯨꯛ ꯀꯧꯁꯤꯟꯈ꯭ꯔꯦ ꯃꯉꯣꯟꯗꯁꯨ ꯂꯥꯏ ꯑꯁꯤꯅ ꯍꯪꯂꯤ ꯀꯔꯤ ꯄꯤꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦꯔꯐꯂꯥ ꯑꯁꯤꯗ ꯊꯥꯗꯩ ꯑꯗꯨꯕꯨ ꯎꯆꯦꯛ ꯃꯇꯨ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯝꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯗꯤ ꯃꯊꯪ ꯃꯄꯣꯛꯇ ꯄꯣꯛꯄ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯑꯗꯨꯝ ꯉꯧꯗꯨꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯖꯌꯥꯒꯤ ꯇꯔꯟ ꯑꯃꯨꯛ ꯌꯧꯔꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯔꯐꯂꯥ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯍꯪꯂꯛꯏ ꯀꯔꯤ ꯄꯤꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯖꯌꯥꯅꯗꯤ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯂꯣꯏꯗꯕꯅꯤನ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯅꯨꯕꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯅ ꯕꯦꯛꯄꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯖꯌꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯀꯧꯔꯔꯦ ꯃꯈꯣꯏ ꯑꯅꯤ ꯎꯅꯖꯕꯁꯤꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯅꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯃꯅ ꯑꯍꯤꯡꯕꯅꯤ ꯑꯃꯅ ꯑꯁꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯦꯠ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯃꯩꯗ ꯏꯛꯇꯨꯅ ꯃꯁꯥꯕꯨ ꯁꯥꯒꯠꯍꯜꯂꯦ
ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯥꯒꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗꯅꯤ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯔꯛꯄ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯒꯗꯧꯔꯤ ꯅꯦꯞꯊꯤꯁ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤꯅ ꯅꯨꯄꯤꯁꯨ ꯑꯣꯏꯔꯤꯕ ꯂꯥꯏ ꯑꯗꯨꯗꯒꯤ ꯀꯛꯍꯧꯕ ꯃꯁꯥ ꯑꯗꯨ ꯃꯉꯣꯟꯗ ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯊꯣꯠ ꯀꯧꯕ ꯂꯧꯁꯤꯡꯒꯤ ꯂꯥꯏ ꯑꯗꯨꯗꯒꯤ ꯂꯧꯍꯧꯕ ꯕ꯭ꯔꯦꯟ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯣꯔꯁꯀꯤ ꯃꯄꯥ ꯑꯣꯁꯥꯏꯔꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯗꯒꯤ ꯂꯧꯍꯧꯕ ꯃꯥꯒꯤ ꯍꯥꯔꯠ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯍꯣꯔꯁꯇꯒꯤ ꯂꯧꯍꯧꯕ ꯃꯤꯠ ꯅꯥꯝ ꯑꯁꯤꯁꯨ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯂꯥꯏ ꯀꯌꯥꯗꯒꯤ ꯂꯧꯔꯛꯈꯤꯕ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯁꯛꯇꯤꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯂꯣꯏꯅ ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯟꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯏꯪꯕꯅ ꯍꯩꯊꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯏꯪꯍꯜꯂꯦ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯝꯊꯕꯤꯅꯕ ꯂꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯂꯥꯔ ꯕꯥꯔꯁ ꯍꯥꯏꯔꯤꯕ ꯍꯤ ꯑꯁꯤꯕꯨ ꯂꯩ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯀꯤ ꯂꯥꯏ ꯔꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯍꯤ ꯑꯁꯤꯅꯤ ꯃꯥ ꯍꯧꯖꯤꯛ ꯃꯊꯧ ꯀꯟꯅ ꯆꯤꯜꯂꯤ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯥꯀꯜꯗ ꯊꯣꯛꯂꯛꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯁꯦꯠ ꯑꯁꯤ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯔꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯦꯝꯒꯠꯂꯤꯕ ꯇꯋꯥꯔ ꯑꯗꯨ ꯑꯩꯅꯁꯨ ꯎꯔꯦ ꯌꯥꯝꯅꯁꯨ ꯋꯥꯡꯉꯤ ꯌꯥꯝꯅꯁꯨ ꯐꯖꯩ ꯃꯁꯤꯗ ꯁꯦꯠꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯁꯥꯈꯤꯕꯅꯤ ꯔꯥꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗꯕꯨ ꯑꯄꯟꯕ ꯄꯤꯔꯝꯕ ꯌꯥꯏ ꯁꯦꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣꯝꯒꯤ ꯊꯕꯛꯇꯒꯤ ꯈꯤꯇꯪ ꯅꯥꯊꯩꯅꯔꯒ ꯅꯆꯥ ꯑꯣꯏꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯟ ꯑꯣꯁꯥꯏꯔꯤꯁꯅ ꯇꯧꯕ ꯉꯝꯂꯝꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯔꯥꯅꯁꯨ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯂꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯅꯌꯥꯝꯕꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯧꯖꯤꯛ ꯁꯦꯟꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯐꯝꯗꯅ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯒ ꯃꯤꯁꯨ ꯂꯩꯇꯕ ꯃꯔꯨꯚꯨꯃꯤꯒꯤ ꯂꯝ ꯑꯗꯨꯗꯅ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯌꯥꯝꯕꯕꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯨ ꯌꯥꯎꯍꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯅꯕ ꯄꯨꯟꯁꯤ ꯑꯗꯨ ꯁꯦꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯏꯃꯤꯠꯇ ꯏꯆꯥꯁꯨ ꯎꯍꯟꯗ꯭ꯔꯤꯕꯅꯣ ꯃꯄꯥ ꯔꯥꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ ꯑꯣꯁꯥꯏꯔꯤꯁꯀꯤ ꯃꯊꯛꯇꯁꯨ ꯑꯩꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯨꯗ ꯃꯥꯗꯤ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯏ ꯃꯁꯤꯗ ꯁꯦꯠꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯔꯥ ꯔꯥꯅ ꯈꯨꯝꯃꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯗ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝ ꯅꯪꯅꯗꯤ ꯂꯥꯟꯅ ꯈꯜꯂꯝꯒꯅꯤ ꯇꯧꯕꯇꯕꯨ ꯀꯣꯟꯅ ꯊꯪꯗ ꯅꯪꯅ ꯑꯋꯥꯕ ꯑꯣꯏꯔꯛꯀꯗꯕꯗꯨ ꯑꯩꯅ ꯈꯪꯕꯗꯒꯤ ꯅꯪꯉꯣꯟꯗ ꯅꯆꯥ ꯌꯥꯎꯍꯟꯗꯕꯅꯤ ꯃꯔꯝꯗꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯅꯁꯨ ꯍꯌꯦꯡ ꯐꯪꯂꯛꯄ ꯌꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯗ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯏꯆꯥꯁꯤꯡ ꯌꯦꯡꯁꯤꯟꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤꯒꯨꯝ ꯅꯪꯅꯁꯨ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯌꯦꯡꯁꯤꯟꯕ ꯐꯪꯂꯣꯏ ꯃꯗꯨꯗ ꯅꯪꯅ ꯊꯦꯡꯅꯒꯗꯕ ꯑꯋꯥꯕꯗꯨ ꯎꯕꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯍꯟꯈꯤꯗꯕꯅꯤ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯅꯪꯅ ꯂꯩꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯠ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯔꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯊꯧꯗꯥꯡꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯃꯁꯤꯅꯤ ꯅꯪꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯉꯥꯛꯄꯤꯕ ꯌꯥꯏ ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯏꯜꯂꯨ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯄꯣꯐꯤꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯒ ꯂꯩꯕꯗꯨꯗ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯩꯉꯣꯟꯗ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗꯤ ꯑꯩꯗꯤ ꯑꯣꯏꯕ ꯈꯛ ꯄꯥꯝꯗꯦ ꯃꯁꯤꯗ ꯃꯄꯥꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯦꯠꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯄꯥꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯑꯣꯃꯣꯔ ꯑꯣꯏꯅ ꯁꯤꯕ ꯅꯥꯏꯗꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯣꯃꯣꯔ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯃꯠꯇꯒꯤ ꯂꯥꯏꯕꯛꯇ ꯇꯝꯗꯦ ꯑꯩꯈꯣꯏ ꯂꯥꯏꯁꯤꯡꯁꯨ ꯆꯍꯤ 1000 ꯄꯨꯟꯁꯤꯔꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯕꯁꯤ ꯁꯪꯁꯥꯔꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯔꯨꯜ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯁꯦꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯕ ꯈꯛ ꯄꯥꯝꯗꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯩꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯩꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯧꯁꯤꯜꯂꯤꯕ ꯂꯝꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯌꯥꯊꯪ ꯆꯂꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯗꯨ ꯇꯧꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯁꯤ ꯂꯩꯕꯥꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯟꯕ ꯇꯥꯕꯅꯤ ꯃꯁꯤꯗ ꯁꯦꯠꯅ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯄꯥ ꯔꯥ ꯑꯁꯤ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯗꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯁꯪꯁꯥꯔꯁꯤ ꯄꯨꯟꯅ ꯃꯥꯡ ꯇꯥꯛꯍꯜꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯃꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯁꯦꯠꯅꯁꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯊꯥꯡ ꯑꯁꯤ ꯁꯠꯇꯣꯛꯂꯦ ꯑꯗꯨꯕꯨ ꯄꯟꯊꯗꯅ ꯃꯄꯥ ꯔꯥꯅꯁꯨ ꯃꯥꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯁꯛꯂꯣꯟ ꯑꯁꯤꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯇꯥꯖꯇꯒꯤ ꯀꯥꯞꯊꯣꯔꯛꯄ ꯃꯩꯔꯤꯅ ꯁꯦꯠꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯐꯨꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯩꯔꯤ ꯑꯁꯤꯅ ꯐꯨꯕꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯦꯡꯕ ꯉꯝꯗꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯦ ꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏ ꯑꯃꯠꯇꯅ ꯈꯥꯡꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯦꯠꯅ ꯇꯥ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯅ ꯄꯥꯏꯔꯝꯂꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯁꯤ ꯃꯨꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯇꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯥꯗ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯦ ꯑꯁꯨꯝꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯕꯗꯒꯤ ꯃꯄꯥ ꯑꯁꯤ ꯁꯣꯂꯥꯔ ꯚꯥꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯍꯤꯁꯇꯒꯤ ꯃꯈꯥꯗ ꯄꯥꯏꯊꯈ꯭ꯔꯦ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁ꯭ꯄꯦꯁꯇ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯁꯦꯠꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯒꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯂꯩ ꯍꯧꯖꯤꯛ ꯕꯦꯛꯅ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤꯕꯨ ꯃꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯖꯌꯥꯅ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪ ꯌꯥꯎꯗꯅ ꯑꯩꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄ ꯄꯥꯝꯗꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒꯦꯠ ꯑꯁꯤꯗ ꯑꯦꯄꯣꯐꯤꯁ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯑꯅꯨꯕꯤꯁꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯄꯣꯐꯤꯁꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯖꯌꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯔꯣꯏꯕ ꯑꯁꯥꯗꯤ ꯍꯣꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏꯗꯨ ꯅꯠꯇꯅ ꯂꯩꯇ꯭ꯔꯦ
माना तनादे अखोइबु कनबिबु ngamaro हाइरई अदुबु बेगनदि होरस ता थाजबा थमदे माना हाइरी नंगना खल्लुरिबदु ओना तैनबनी माना कैदोंदा अखोइबु नुंसिदे ओइदबा ngansinदुना मागी थबकता इबु सिनना बो होनाखिबनी अदुबु जयानदि होरस ता थाजबा थमनना हाइरी माना मरम ओइदुना ngasi नंगना मफमसदि यौरकु ngamलेबनी हंदक अमुक्तगी येंगु मागी मतेंग पांगु संसारबु कन्नना बगिदमक्ता होरसना थौदांग लौबुदा नंगना सुमतेंग पांगसिलु हाइना हाइरले हौजिक नाकलमदगी अनुबिसना हाइरई आइना एपोफिसबु मतम कुइना ngakna थंबगी शक्ति लेते नुंसितकी लाई हाइना खंगनरिबा होरसता माना तौगदबा थबकदु याम थुना तौहनबा नंगना होनौ अदु अरबदि संसार सि सोइदना कनबा ngamगनि हाइदुना मानसु लाउदुना हाइरले जयानसु हाइरी मांगोंदा थाजबा थमद्रबसु आइंगोंदा थाजबा थमलगा थबकसिंग सिनंग तौगदबनी असुमना हाइरकदगी बेगनसु वाफमस्ति यारे नाकलमदना होरस सि उलै मानसु खंगले सेटना मागी मपा राबो हातोक्तुना शक्ति लेरबा खुलाइदु माना पाइसिनख्रे हाइबसि मफमसदा बेगसु फाउदोरले माना हंगली मतौ करमना सेटपु माइथिबा पिबु ngamगदोरिबन असुना हाइरकपसदा ngakतुना होरसना हंगी नंग हौजिकसु आइगी मतेंग पांगनबगिदमक्ता लैरिबरा बेगना खुमी जयाना हाइरकपगी मतुंगिना आइना नंगी मतेंग पांगनबगिदमक्ता लैबनी अदुबो आइदि नंगोंददि थाजबा थमदे होरसना हाइरी आइना नंगोंदा ओइदबा नामथाक nganखिबगी वाफम अदुदि मांगोंदा तमख्रबरा बेगना खुमी मदुगी वाफमसिंगदो आइना लोइना तमख्रे तबुदबु करिगिनो खंगदे हौजिकसु मागी थमोइदा नंगबु थाजदुना अदुम लै संसारसि नंगना सोइदन कनबा ngamगनि हाइदुना हौजिकसु मानदि थाजाहौरी मस्तगी होरसना हाइरी फरे हौजे एखोइ निंगथौगी कोनुंगदा चलसि तबुदबु खोंग सटकदरि मफमसि यामना सांगि असुमना हाइनरिङे आकाशदगी अपाइबा दोलाय अमा पाइथरले मसी नेप्थिस हाइरिबि लाइरम बिदुना तोंगबु दोलाय अदुनि होरसना हाइरी सीख्रबसु नेप्थिस हाइरिबि लाइरबि बिसिना अखोइगिदमक्ता मतेंग पांगनबा मागी दोलाय सि थारगली नाकलमदना सेटना आकाशदगी पाइथरली अदुगा मागी वांगलबा टावरसि मथक्ता तोंगदुना लैख्रे मागी मपा राना हंदगी लांथेंगदुना लाखिबा अपोफिस हाइरिबि मनसिमु माना पृथ्वीदा कौथरले अदुगा हाइरी संसारसिदा लैरिबा थवाइ पानबा खुदिमाग अमदि थवाइ पानबा खुदिमागनि सिनरिबा नील तुरेंगी इसिंग असि लोइना नंगना थक्तोखिगदबनी अदुगा असि लेबाकदुसु नंगना मपुंग फाना थुगाइगदबनी अदु अरबदि मथंगी मपोक हाइबदुसु लैररोय मतौसुना एपोफिस हाइरिबा दिमन असिबु कौथदुना संसारसिगी थवाइ पानबा खुदिमागपु हातो हननबा थौरांग असि पांथोखरे अमदि दिमन सिना संसिलक्तुना नील तुरेंगी इसिंग सिंग असि थकबा हौखरे नाकलमदना होरस का बेकसी अपाइब दोलाइसी तोंगदुना निंगथौगी कोनुंगतन लावी ओरसु हारिबा निंगथौगी आर्किटेक्चर ओइबनु पासिबु लई असुम लेरिंगे होरस का बेक संसिलक्तुना माबु फाखरे अदुगा वांगलबा टावरसिदा काखनबगी लंबी तांगनबा हाइरडे लेरिबा लंबी सिंगसिबु खगनबा तौदना वांगलबा टावरसिदा काखनबगी लिपसिदा तोंगदुना मखोइ मथकलोमदा लावी हौजिक ओरसु हारिबा नुपासिना वांगलबा टावरसिगी मरमदा थागतुना फोंदोली मसिगी टावरसि माना साखिबनी मरमसिना नि माना यामा थागतचरिबसि हौजिक बेगना हंगई तौदबु मसिगी टावरसि साबदा सिनमी क्यामरोमदि सिखी ओरसुना खुमी सिनमी लिसिंग मंगा का चमापन कुंथा सिखी मसी हरमलगा उरसुना अमु हना हाइरई अदुबु ngasidi सिनमी लिसिंग मंगा का चमापन कुंथा माथोइ सुगदौरे हाइबदि नंग थारगा मसिंग से हेनगलगनी असुन हाइरकदु बेग सि सौनिंद्र मंगोंद खुथागे तौई अदुबु होरसना माबु फाथारे मसिंग मतुंगदा होरसना टावरसिगी मतोन यौना चटनबगी दमक्ता महाग मफमसदगी चोंगथोखरे अदुगु मखुतना पाइ पाइदुना टावरसिगी मतोन यौना नबका खाली हौजिक लिपसिदा मखोइ अनि खक्तंगाय होरे ओरसुना याम उसितना हाइरई नंगदि लाइगा मरुप सानबा हाइबदु ओइरे मरमसदगी नंगदि यामना मुखाइबा हाइबदु ओइरेने तबुदबु नंगना मरुप साननबगी दमक्ता खल्लुरिबा लाइसदि अरानबा हाइबदु ओइरे मसदा बेगना खुमलाई मासु यामना फत्तबा लाइदि नत्ते ओरसुना मखातारई नंगी नुक्सिनबि नुपि जयादु हौजिक फावबि हिंगरहनबा ngamद्रिबा अदुगा यामना उसितना माना मखातारई आइसु यामना नुंगाइतबा फावि मागी मसक मतौदु यामसु फजबनी मसदगी बेगना सावरपदगी फाथबा ngamदुना ओरसुगी मसादि यामना कन थिल्ली तबुदबु ओरसुददि चाइना खुल अमता फावदे अदुगा ओरसुन ओइना मांगोंदा कावरले मागी हक्सांग मनुंगदा सानाना साबा फिजोल अमा सेतुन लेरमले अदुगा मांगना हाइरई आइना सेतलिबा सनागी फिजोल असिना हयेंग आइना सिरिबा मतुंगदा असि लेबाक अदुदा मथंग मपोकी दमक्ता पीगदौरिबनी मसी हारमलगा बेग पो हाननबा होनरले मसदगी मखोइ अनिसि मफमसदि यामा तमथिना फुनरे नाकलमदना होरसना सेटना लेरिबा टावरगी मतोलसि यौननबगी दमक्ता काखरप लेपते हौजिक बेग अमदि ओरसु असि अमना अमबु हातोकननबगी दमक्ता यामना कन फुदनरी वांगलबा टावरसि मथक्ता सेटना मपाना पाइरमबा शक्ति लेरिबा तासि पाइदुना लेरिबनी हौजिक होरसु मागी मनाक्ति यौसिलले सेट पो हाननबगी दमक्ता मागी तासि पुथोक्तुना लोना संचिलै अदुबु सेटना मा लाक्ले हाबसि लाइना खंखि मसदगी मंगोंदा लांदाबा हौखरे मखोइ अनि सुमा फमसदि यामा तमथिना फुनरे हौजिक सु मखोइ अनि फुनरपसिदा सेटना होरसपु लाक्चबा हेली हंजिन हंजिन सेटकी मखुता होरसना माइथिबा नंगले होरसना पाइरिबा तासिसु सेटना मयाइदा कक्थखरे अदुगु माबु यामा तमथिना फुरे नाकलमदना बेग को ओरसुगु फुनरिबसु उलै मखोइ अनि सोमसु फुनरकपा मतमदा बेगना मागी चरमदा थौरी मा याखरे अदुगा हाइरई अपोफिस हारिबदि मनदुना असि लेबाकदुदि लोन योचिनख्रगनी मरमसिना मथंगी बपोक्तुदि लेररोइदबनी नंगदि अमु हना मथंगी बपोक फंगलरोइ नंग अदुम सिख्रगदबनी हाइरगा माबु वांगलम फमसदि काउथखरे मतौसुना ओरसु सिसिरे नाकलमदना सेट का होरस का फुनबा मतमदा सेटना होरस पु यामा थिना थिना फुरी मागी खुलाइ सिसु थोमदोखरे अदुगा होरस पु यामना कना काउखरे यामा साथिना फुरबा मतुंगदा शक्ति लेरबा तासिना होरस पु थिल्लगा हातनबा सेम साखरे सेना हाइरी कैदोंगदा नंगना आइगा पानबदा मतिक चारोय असुमना हाइरगा तासिना थिनगे हाइदुना हेक तौबगा बेगना थौरी मा लंगतुना मागी तामसिलिसना कंदा चिंथोखिबदगी होरसता थिनबा ngamhौद्रे अदुबु हौजेक सेट सिदि सावबदा लोइरे माना बेगता लाउदुना हाइरई नंगना आइगी थबक थौरम खुदिमक्ता एट पपीरे ngasidi नंग लोसिलगे हाइद्रो पासिलक्तुना बेग पु थोमदुना पुखरे
ꯑꯗꯨꯒ ꯕꯦꯛꯅꯁꯨ ꯇꯥꯟꯖꯥꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯁꯦꯠꯀꯤ ꯀꯣꯛꯊꯛꯇ ꯌꯥꯎꯔꯤꯕ ꯍꯣꯔꯁꯀꯤ ꯃꯤꯠ ꯑꯁꯤꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯐꯛꯇꯣꯛꯍꯧꯔꯦ ꯑꯗꯨꯒ ꯁꯦꯠꯅꯁꯨ ꯁꯥꯎꯕꯗꯒꯤ ꯕꯦꯛꯄꯨ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯂꯦ ꯇꯋꯥꯔꯁꯤꯒꯤ ꯃꯇꯣꯟ ꯇꯨꯝꯈꯠꯂꯤꯕ ꯁꯔꯨꯛ ꯑꯁꯤꯗ ꯕꯦꯛ ꯑꯁꯤ ꯇꯥꯁꯤꯜꯂꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯤꯠ ꯑꯁꯤ ꯍꯣꯔꯁ ꯇꯝꯅ ꯂꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯋꯥꯡꯂꯕ ꯇꯋꯥꯔꯁꯤꯗꯒꯤ ꯇꯥꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯍꯣꯔꯁ ꯑꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯤꯠ ꯑꯁꯤꯕꯨ ꯑꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯦꯛꯄꯨ ꯑꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯃꯤꯠ ꯑꯁꯤ ꯑꯣꯛꯂꯒꯅ ꯃꯥꯒꯤ ꯁꯛꯇꯤ ꯍꯟꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯕꯦꯛ ꯑꯁꯤꯗꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯋꯥꯔ ꯐꯪꯒꯗꯧꯔꯤꯕ ꯃꯤꯠ ꯑꯁꯤꯕꯨ ꯑꯣꯛꯄ ꯇꯧꯗꯨꯅ ꯅꯥꯀꯜꯗ ꯇꯥꯔꯛꯂꯤꯕ ꯕꯦꯛ ꯑꯁꯤꯕꯨ ꯑꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯛꯀꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯃꯊꯛ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯕꯦꯛꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯁꯦꯠꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯊꯛ ꯑꯁꯤꯗ ꯄꯥꯏꯊꯔꯛꯇꯨꯅ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯛꯇꯤ ꯂꯩꯔꯤꯕ ꯇꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯋꯥꯔꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯕꯨ ꯂꯣꯏꯅ ꯁꯧꯗꯣꯛꯍꯜꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯁꯅꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯥꯔꯕ ꯃꯩꯁꯤꯅ ꯊꯦꯡꯕ ꯃꯇꯝꯗꯗꯤ ꯁꯅꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯧꯗꯣꯛꯇꯨꯅ ꯃꯍꯤ ꯑꯣꯏꯅ ꯆꯦꯜꯂꯒ ꯍꯣꯔꯁꯀ ꯕꯦꯛꯀ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯆꯦꯟꯊꯔꯛꯂꯦ ꯍꯧꯖꯤꯛ ꯕꯦꯛꯅ ꯍꯥꯏꯔꯤ ꯑꯩꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯍꯨꯔꯥꯟꯕ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯠ ꯑꯗꯨꯕꯨ ꯑꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯃꯥꯡꯗ ꯉꯥꯡꯈꯤꯕ ꯃꯤꯅꯝꯕ ꯑꯣꯏꯗꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯠ ꯑꯁꯤ ꯊꯥꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯈꯥꯗ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯄꯥꯏꯊꯔꯛꯂꯤꯉꯩ ꯍꯣꯔꯁꯀꯤ ꯃꯥꯒꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯑꯁꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯃꯥꯒꯤ ꯃꯁꯥ ꯄꯥꯟꯕ ꯁꯛꯂꯣꯟꯗꯨꯗ ꯑꯣꯟꯊꯣꯛꯄꯁꯨ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯄꯥꯏꯊꯔꯛꯇꯨꯅ ꯇꯥꯔꯛꯂꯤꯕ ꯕꯦꯛꯄꯨ ꯃꯥꯅ ꯑꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯄꯨꯔꯛꯇꯨꯅ ꯇꯞꯅ ꯃꯈꯥꯗ ꯊꯝꯕꯤꯔꯝꯃꯤ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯕꯦꯛꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯁꯛꯇꯤ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯅꯤꯁꯨꯕ ꯃꯤꯠ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯠ ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯍꯣꯔꯁꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯄꯨꯔꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯦ ꯃꯥꯡꯈꯤꯕ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯗꯨ ꯐꯪꯕ ꯄꯥꯝꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯄꯨꯔꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯤ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯁꯤꯡ ꯑꯗꯨ ꯆꯨꯝꯅ ꯇꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯁꯛꯇꯤ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯇꯧꯒꯗꯕ ꯏꯊꯧ ꯑꯗꯨꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯂꯃꯟ ꯁꯤꯡꯕꯗꯨ ꯈꯛ ꯅꯠꯂꯝꯗ꯭ꯔꯦ ꯑꯃꯗꯤ ꯑꯩꯒꯤ ꯃꯤꯠ ꯑꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗꯨ ꯅꯠꯂꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯧꯗꯥꯡꯗꯤ ꯂꯩꯔꯤꯕ प्रजाꯁꯤꯡ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯉꯥꯛ ꯁꯦꯟꯕ ꯑꯁꯤꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯦ ꯕꯦꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯋꯥꯕ ꯇꯥꯔꯤꯕ प्रजाꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯅꯪ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯋꯥꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯦꯠ ꯑꯁꯤꯕꯨ ꯃꯥꯅ ꯎꯔꯦ ꯍꯧꯖꯤꯛ ꯍꯣꯔꯁꯇ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯨ ꯌꯥꯡꯅ ꯄꯥꯏꯊꯔꯛꯂꯤ ꯑꯗꯨꯒ ꯑꯃꯅ ꯕꯦꯛꯀꯤ ꯄꯨꯛꯆꯦꯞꯇ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯥꯅꯁꯨ ꯈꯪꯖꯔꯦ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯍꯣꯔꯁꯀ ꯁꯦꯠꯀꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯂꯩꯔꯤꯕ ꯏꯖꯤꯞꯀꯤ प्रजा ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏ ꯑꯅꯤꯅ आकाशꯇ पाइदुना ꯐꯨꯅꯔꯤꯕꯁꯤ ꯂꯣꯏꯅ ꯎꯏ ꯌꯥꯝꯂꯕ प्रजाꯁꯤꯡ ꯑꯁꯤꯅ ꯍꯣꯔꯁꯀꯤ ꯃꯃꯤꯡꯕꯨ ꯂꯥꯎꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯕꯣꯔ ꯄꯤꯔꯤ ꯔꯥ ꯍꯥꯏꯔꯤꯕ ꯂꯥꯏꯗꯨꯅ ꯄꯥꯏꯔꯝꯕ ꯁꯛꯇꯤ ꯂꯩꯔꯤꯕ ꯇꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯔꯁꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯠꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯣꯔꯁꯅꯁꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯠꯄꯨ ꯐꯨꯅꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯠꯄꯨ ꯃꯥꯅ ꯂꯥꯛꯆꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯁꯦꯠꯀꯤ ꯅꯪꯒꯟꯗ ꯌꯥꯎꯔꯤꯕ ꯅꯦꯞꯊꯤꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯒꯤ ꯐꯛꯍꯧꯕ ꯃꯁꯥ ꯑꯅꯤꯁꯤꯕꯨ ꯍꯣꯔꯁꯅ ꯊꯨꯗꯦꯛꯂꯦ ꯍꯧꯖꯤꯛꯇꯤ ꯁꯦꯠ ꯑꯁꯤ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯡꯂꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯦ ꯃꯈꯥꯗ ꯇꯥꯔꯛꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯔꯥꯅ ꯄꯥꯏꯔꯝꯕ ꯇꯥ ꯑꯁꯤꯗꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯃꯩꯔꯤꯁꯤꯡ ꯑꯁꯤ ꯀꯥꯞꯊꯣꯔꯛꯄꯗ ꯋꯥꯡꯂꯕ ꯇꯋꯥꯔꯁꯤꯡ ꯑꯁꯤꯒꯤ ꯐꯛꯂꯥꯡꯗ ꯂꯣꯏꯅ ꯐꯥꯎꯗꯣꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯋꯥꯡꯂꯕ ꯇꯋꯥꯔ ꯑꯁꯤꯁꯨ ꯂꯣꯏꯅ ꯅꯤꯡꯈꯥꯏꯗꯨꯅ ꯀꯤꯟꯊꯔꯦ ꯇꯋꯥꯔꯗꯒꯤ ꯀꯤꯟꯊꯔꯛꯂꯤꯕ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡꯁꯤꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯦꯠꯀꯤ ꯇꯝꯊꯤꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯁꯨ ꯁꯤꯔꯦ ꯑꯗꯨꯒ ꯁꯦꯠ ꯑꯁꯤꯁꯨ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕꯗꯒꯤ ꯃꯁꯥ ꯑꯁꯤ ꯂꯣꯏꯅ ꯁꯣꯛꯂꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤꯗꯤ ꯏ ꯊꯣꯛꯇꯦ ꯁꯅꯥꯒꯤ ꯃꯍꯤ ꯑꯣꯏꯅ ꯊꯣꯛꯄꯅꯤ ꯁꯦꯠ ꯑꯁꯤ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯎꯞꯁꯤꯠꯅꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯤꯡꯗ ꯍꯣꯔꯁꯇꯨ ꯄꯥꯏꯊꯔꯛꯇꯨꯅ ꯂꯦꯞꯂꯛꯑꯦ ꯁꯦꯠꯅ ꯄꯥꯏꯔꯝꯂꯤꯕ ꯇꯥ ꯑꯁꯤꯕꯨ ꯍꯣꯔꯁꯅ ꯂꯧꯈꯠꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯦꯠꯅ ꯈꯣꯟ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯖꯤꯞꯀꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯅꯪꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯂꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯍꯣꯔꯁꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯂꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯁꯥꯅ ꯅꯁꯥꯗ ꯌꯦꯡꯖꯧ ꯅꯪꯒꯤ ꯅꯐꯝꯗ ꯍꯧꯖꯤꯛ ꯁꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯠꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯁꯨ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯂꯥꯏ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯣꯔꯁꯅ ꯃꯥꯕꯨ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯇꯧꯏ ꯁꯦꯠꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯅꯪꯕꯨꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯍꯥꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯅꯪꯒꯤ ꯊꯋꯥꯏ ꯐꯥꯎꯕꯗ ꯑꯩꯅ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇꯪꯒꯤ ꯊꯋꯥꯏ ꯀꯟꯗꯨꯅ ꯆꯥꯟꯁ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯍꯣꯔꯁꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯑꯄꯪꯕꯅꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯁꯤꯅ ꯃꯥꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯗꯒꯤ ꯁꯦꯠꯀꯤ ꯍꯛꯆꯥꯡꯁꯤ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯊꯦꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯁꯤꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯄꯣꯐꯤꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯗꯤꯃꯟ ꯑꯁꯤꯅ ꯂꯩꯔꯤꯕ ꯅꯤꯜ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯄ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯃꯁꯤꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯔꯥꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯀꯥꯁꯔꯣꯝꯗ ꯄꯥꯏꯈꯠꯂꯛꯂꯦ ꯍꯧꯖꯤꯛ ꯔꯥ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯃꯥꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡꯁꯤ ꯁ꯭ꯄꯦꯁꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯃꯅꯥꯛꯇ ꯍꯣꯔꯁ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯊꯦꯡꯍꯜꯂꯦ ꯑꯗꯨꯒ ꯃꯄꯨꯔꯥꯕꯨ ꯃꯥꯅ ꯍꯧꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯔꯥ ꯑꯁꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯟꯖꯤꯟꯖꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯇꯥ ꯑꯁꯤ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯑꯄꯣꯐꯤꯁ ꯍꯥꯏꯔꯤꯕ ꯗꯤꯃꯟ ꯑꯁꯤꯗ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯦ ꯁꯛꯇꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯞꯁꯤꯟꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯨꯅ ꯑꯄꯣꯐꯤꯁ ꯍꯥꯏꯔꯤꯕ ꯗꯤꯃꯟ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯀꯥꯁꯔꯣꯝꯗ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯃꯊꯪ ꯃꯄꯣꯛꯇ ꯆꯠꯅꯅꯕ ꯂꯩꯔꯤꯕ ꯒꯦꯠ ꯑꯁꯤꯗ ꯂꯥꯟꯗꯥꯔꯝꯂꯤꯕ ꯑꯁꯤꯁꯨ ꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯌꯥꯅꯁꯨ ꯈꯪꯂꯦ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯣꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯔꯁꯅ ꯄꯥꯏꯊꯔꯛꯇꯨꯅ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯤꯌꯥꯝ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯈꯨꯔꯨꯝꯖꯔꯝꯃꯤ ꯃꯔꯛ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯃꯊꯛꯇꯒꯤ ꯄꯥꯏꯊꯈꯤꯕ ꯃꯤꯠ ꯑꯁꯤꯕꯨ ꯈꯨꯟꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯦ ꯃꯁꯤꯕꯨ ꯍꯣꯔꯁꯅ ꯂꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯤꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯠ ꯑꯅꯤꯃꯛ ꯎꯕ ꯉꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯃꯥꯅ ꯊꯥꯒꯠꯆꯔꯝꯃꯤ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ
Masing matungda mahak bag ki manakta sangsilak lay. Horas na harai nang sibu asing maki lai na tabaro. Ay di nang si isam sa mamiyoy bani haibisi thazade. Mas da bag nok tu na harai ay di karamba makhan gi lai oiga doriba. Apang bagi lai haibadu oiba tare ne ay di. Horas na phagi tawdu na harai thabak khudima oithok taba haibadu laitaba lai haibadu nang oiba tare. Asum na makoy ni si phagi tawnaram laga mafam da bag si sire. Asum na bag na siwa sida horas si wakal yaman nungaitre. Masing matungda bag ki haksang sibu thangat tu na poraklay. Mana hujik porakli basi ngasai mamangda jaya gi asib haksang lay kriba mafam bududani. Makoy ani maki haksang sibu khambrang na thaminare. Hojek horas ki thamoi se haipang khangdar wa ba haibadu oire. Asuma leringi mafam sta magi mapura hasi phawdorale. Aduga rana hairei ngasi phawda ina kanamata gi laman ton khidri. Tabudu ngasi di nangi chawraba laman ama ina ton sille. Maramas ngasi di nang hek pamba bor mani. Maduba ina soidan piga doribani. Hojek ai matam si thengkre. Nang niga da badu yama thuna niru hairale. Masdagi horasna asiba haksang ani leiriba somde yenglaga hairei aina karisu pamba laite. Sumnagi aina tawbungam da thabak asi khaknatana. Asumna hairakpada rana sukhangle magi tungda leiriba asiba haksang ani sibu hingat hallo haining le haibasi. Masdagi asiba haksang ani si hingat hadanabagi bor si pibire. Asuma tawramlaga ra asi mafam sidagi mangkhre. Kangudana bag asi mafam sidami kap thorle. Mar khalibana asi lebakta phawdorla boininglu. Aduga diman hawgalali si miram lendani. Masta mahak yamna su harawlerami. Horasna hairei nangi nungsi jarbi jayagi mateng sunanga pangbiu. Asumna haibaga jaya sumi kap thorle. Asumna makoy ni si thengnabista harawbagi pankhai leikhidre. Aduga jayana horaski makhut paidana khorum jabaga loinana mabu ikai khunnabu udli. Matawsuna bag amadi jaya si mafam siyama nungsina na pulle. Matangi sindana hojikti Egypt ki lamdam siyama nungayai phana panbagi saktam si ulai. Aduga ngasi si horaski ningthau khubam lauthopagi nungairaba kumai numit chu oiribani. Mayam da haijaramge film se hawudagi background do wari liduna khoi ta halibani. Masibu wari liribana bag nani. Mana hairi sikraba tai lai sing adusu ra hairi banumit ki lai sina loini hingat pi halle. Tabudabu horaski mama mapa oiriba Osiris amadi Isis ti mathangi mapokta sakhibana hankibana makoi ani budi hingat han bangamdre. Hojek thought hari balai sina sangsilaktuna ningthau gi luhu pasibu horas ta hapire. Matawsuna tilliba miyam sina ningthau horas ki maming lauduna harawu phongdoknari. Hojek horas na mayam mangda leptuna hairi mathangi mapok ama phangnabagi damakta sana pibagi darkar leite. Handaki mapok isda miyo eduna tawriba thabak adu yenglaga mathangi mapokta afaba mapok ama phangba ngamjagadabani. Masi ngasidagi aina semdoklaba rule aduni. Asumna man lauthokliba wafam asibu mayamna su yaningbaga loinana khuba khunare. Aduga amana begpu makoigi ningthau sasana sigi advisor oina hapkhre. Mathangi sindana horas asi naito moina magi kaina kharabi hathorbu ningsingdun leiri. Tanjas da beg ni sangsilatan hairi hojing nang tawriba sima bu ningsinglibu natra. Masi haramlaga begna mamangda hathorna piramba bracelet si puthoktuna pire. Hojik horas na hairi karigumba ina matam khara mafam si thadoktuna satchiba tarabadi ningthau leitre haiduna mayamna warubu phaunar-kadra. Masda bag na kumlai ningthaugi advisor amoina ina hairibasini karigumba iningthauna leitaba tarabasu prajasingista ningthaugi awatpa muta ina lehelloi. Adubu luribadi prajasingisna nanggadai da satchre hana hanglaklavadi ai kari haina khumgani. Masda horas na kumlai adumna hanglakpa tarabadi iningthauna marup amagi mateng pangnabagi damakta satkhri haina khummu. Aduga horas makha tarai chawrba Egypt ki ningthau sasana sibu matik charba nangi nakhutta sinaramlabani. Masi haramlaga horasna magi powerful orba saklona sida hongdokre. Aduga akasta yungna paikhatkre. Masibu bag na sunoktuni yengjahori. Asuna akasta yungna paikhalamlaba matungda mana mu paitharakuna Egypt ki chawrba building singa leiriba marak asida litli tunu pairi. Asumna paibagi sakta masi utpaga loinana phajrba film si matang sida loisille. Mayamda wafam matang sengdokcharamge. Film si phajana nambo oirabasu mayamna pamnataba IMDb gi rating yama nemba amadi paisa tankhidaba film haibadusu oiki. Masi maramdi maming leriba actor oiriba Gerard Butler haiba nupa asibu villain role noina kumankiba sidagini. Amadi white actor kayana non white character gi role kya lokhiba sidagisuni. Masdigi mayamna saudunu film phabu yengnakide maramasna director producer singna mayamda lale haiduna phau sengdokhibani. Aduga atopa maramamana film sida uliba Egypt ki lai singi wari suda asoiba kayama yawbudagi critics ki maikidagi su yaningdaba kayama utki. Maramasdagi film gi rating na singba yama nemki. Aduna mayamna pamnakhidaba film haibadu oibana maram oiduna paisa su tanba ngamkhidaba film haibadu oiki. Ngasigi aigi explanation si kamdobage haibadu comment box ta thambiramu. Aina haibada soikiba lankiba madi sithaubi yaw matamna mayamda ngakpiu haibu wafam su thamjari. Video bu like tawba madi share tawba su kaubiganu. Matawsumna international movies singi Manipuri da explanation tabinabagi damakta aigi movie story Manipur haiba channel sibu subscribe tawbiu. Masiga loina nang sigi video si matang sida loisenjarage Shanjit Sharma na mayambu amuka hanna khurumjari.